ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯩꯀꯥꯏꯒꯤ ꯂꯨꯍꯣꯡꯕꯗꯨ ꯌꯥꯎꯔꯨꯔꯒ ꯇꯃꯨꯕꯤ ꯃꯌꯨꯝꯗ ꯋꯥ ꯉꯥꯡꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯂꯩꯀꯥꯏꯒꯤ ꯃꯆꯦ ꯊꯥꯔꯣꯒ, "ꯏꯆꯦ ꯊꯥꯔꯣ, ꯍꯧꯖꯤꯛꯀꯤ ꯀꯩꯅ꯭ꯌꯥꯗꯣ ꯃꯁꯛ ꯐꯖꯗ꯭ꯔꯥ? ꯑꯑꯣꯟꯄꯣꯠꯇꯨꯅ ꯃꯔꯣꯜ ꯑꯃ ꯌꯥꯝꯂꯤꯕ꯫ ꯍꯥꯟꯅꯗꯒꯤ ꯃꯌꯨꯝꯗꯣ ꯁꯦꯟꯖꯥꯎ ꯄꯥꯏꯕꯅꯤꯅꯅꯦ, ꯃꯤꯅ ꯁꯛꯈꯪꯕ ꯏꯃꯨꯡ ꯑꯣꯏꯅ ꯍꯧꯔꯛꯂꯤꯕꯅꯦꯃꯤ꯫ ꯍꯧꯖꯤꯛꯅ ꯍꯦꯟꯅ ꯄꯥꯏꯔꯕꯅꯤ, ꯑꯗꯨꯅꯕꯨ ꯑꯑꯣꯟꯄꯣꯠꯇꯣ ꯇꯞ ꯇꯞꯅ ꯂꯩꯗꯣ." ꯍꯩꯃꯥ, ꯇꯃꯨꯕꯤ, ꯅꯪꯒ ꯍꯥꯟꯅ ꯈꯪꯅꯕ꯭ꯔꯣ? ꯌꯥꯝ ꯈꯪꯅꯒ ꯉꯥꯡꯉꯤꯗꯨꯕꯣ? ꯍꯦꯔ ꯏꯆꯦ, ꯑꯇꯩ ꯅꯠꯇꯦꯃꯤ, ꯀꯩꯅ꯭ꯌꯥꯒꯤ ꯃꯃꯥꯗꯣ ꯑꯩꯒꯤ ꯏꯃꯥꯕꯣꯛꯅꯤꯃꯤ꯫ ꯑꯩꯁꯦ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯐꯥꯎꯅꯦ ꯃꯣꯏꯗ ꯆꯥꯗ ꯊꯛꯇꯅ ꯑꯗꯨꯝ ꯂꯩꯔꯝꯃꯤꯁꯦ꯫ ꯃꯧꯗꯨꯅꯕꯨꯗꯤ ꯈꯪꯂꯝꯂꯔꯣꯏ, ꯃꯣꯏꯗꯤ ꯀꯥꯐꯩ ꯆꯠꯄ ꯍꯩꯕꯇ ꯉꯥꯏꯍꯧꯔꯤꯕꯅꯤ꯫ ꯏꯃꯨꯡꯗꯨꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯔꯝꯃꯤꯔꯣ ꯅꯪꯕꯣ? ꯅꯠꯇꯦꯍꯦ, ꯍꯣꯏ ꯑꯩꯈꯣꯏ ꯃꯔꯤ ꯃꯇꯥꯅꯤ꯫ ꯑꯩꯈꯣꯏ ꯄꯥꯕꯒꯤ ꯃꯆꯦꯗꯣ ꯑꯩꯒꯤꯅꯅꯦ ꯏꯅꯦꯗꯣ, ꯑꯗꯨꯒꯤ ꯃꯅꯥꯎꯅꯨꯄꯥꯒꯤ ꯅꯨꯄꯤꯅ ꯂꯧꯕ ꯏꯗꯣꯝꯆꯥꯗꯨꯒꯤ ꯃꯄꯥꯝꯅꯦꯃꯤ꯫ ꯑꯗꯨꯅ ꯂꯤꯡꯈ꯭ꯔꯕ ꯏꯃꯨꯡꯅꯤ, ꯃꯌꯨꯝꯒꯗꯣ ꯀꯣꯅꯨꯡꯒꯨꯝꯅ ꯁꯥꯔꯤ ꯄꯣꯠꯅꯤ꯫ ꯑꯁꯦꯡꯕꯅꯤ ꯇꯃꯨꯕꯤꯒꯤ ꯃꯔꯤ ꯃꯇꯥꯅꯤ, ꯑꯗꯨꯕꯨ ꯊꯤꯒꯠꯇ꯭ꯔꯕꯗꯤ ꯈꯪꯂꯔꯣꯏꯗꯕ ꯃꯔꯤꯅꯤ, ꯂꯥꯞꯅ ꯊꯣꯛꯅꯕ ꯃꯔꯤ, ꯁꯦꯕꯣꯠ ꯃꯔꯤ ꯃꯥꯏꯔꯦꯟ ꯃꯔꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯅꯣꯡꯃ ꯃꯃꯥꯕꯣꯛꯀ ꯊꯧꯗꯣꯛ ꯑꯃꯗ ꯅꯣꯡꯃꯈꯛ ꯆꯠꯂꯨꯕ ꯈꯛꯇꯅꯤ꯫ ꯁꯦꯜꯕꯨ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯔꯕꯗꯤ ꯃꯁꯛ ꯍꯦꯛꯇꯃꯛ ꯈꯪꯉꯤ ꯍꯥꯏꯕꯗꯨꯅꯤ꯫ ꯊꯥꯔꯣꯅ, "ꯇꯃꯨꯕꯤ, ꯅꯣꯏꯒꯤ ꯃꯔꯤ ꯃꯇꯥꯁꯦ ꯁꯦꯜꯁꯨ ꯂꯣꯏꯅ ꯄꯥꯏ, ꯑꯗꯨꯒ ꯅꯣꯏꯒꯤ ꯏꯄꯥꯝꯗꯨꯗꯤ ꯌꯥꯝꯅ ꯋꯥꯅ ꯎꯏꯗ꯫ ꯀꯔꯤꯒꯤꯅꯣ ꯑꯗꯨꯕꯣ? ꯃꯇꯦꯡ ꯑꯝꯇ ꯐꯪꯗꯕ꯭ꯔꯕ? ꯅꯣꯏꯒꯤ ꯏꯃꯨꯡꯁꯨ ꯑꯗꯨ ꯃꯉꯥꯏ." "ꯑꯁ ꯏꯆꯦ, ꯃꯤꯅ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤꯅ ꯌꯨꯝꯗꯣ ꯁꯥꯗꯣꯛꯇꯕꯅꯤ꯫ ꯁꯦꯜ ꯑꯣꯏꯅ ꯁꯅꯥ ꯑꯣꯏꯅ ꯀꯌꯥ ꯑꯃ ꯄꯩꯗꯨꯅ ꯊꯝꯂꯤ ꯄꯣꯠꯅꯦꯃꯤ꯫ ꯑꯩꯅ ꯑꯩꯈꯣꯏ ꯄꯥꯕꯗ ꯌꯨꯝ ꯐꯖꯕ ꯑꯝꯇ ꯁꯥꯎ ꯍꯥꯏꯕꯨ ꯁꯤꯈꯥꯡ ꯈꯥꯡꯗꯅ ꯍꯦꯛꯇ ꯌꯥꯗꯕ꯫ ꯑꯗꯣ ꯅꯣꯏꯒꯤ ꯌꯨꯝꯗꯨꯅ ꯀꯩꯒꯤꯅꯣ ꯁꯥꯗ꯭ꯔꯤꯗꯤ? ꯌꯨꯝꯗꯨꯕꯨ ꯌꯨꯝ ꯃꯥꯟꯗ꯭ꯔꯦꯃꯤ꯫ ꯁꯥꯔꯪꯕꯝꯒꯤ ꯑꯣꯖꯥ ꯏꯃꯣꯗꯣ, ꯃꯣꯏꯒꯤ ꯁꯟꯒꯤ ꯁꯪꯒꯣꯜꯗꯨ ꯃꯥꯜꯂꯦꯃꯤ꯫ ꯑꯗꯨꯁꯨ ꯅꯣꯏꯅ ꯁꯥꯔꯣꯏꯅ ꯁꯥꯗ꯭ꯔꯤꯔꯣ?" "ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ, ꯏꯆꯥꯁꯤꯡꯁꯨ ꯄꯤꯛꯏ, ꯑꯗꯨꯅ ꯍꯌꯦꯡꯋꯥꯏ ꯃꯣꯏꯅ ꯆꯥꯎꯔꯒ ꯂꯨꯍꯣꯡ ꯀꯩꯍꯣꯡꯉꯝꯗꯥꯏꯗ ꯆꯥꯎꯅ ꯑꯍꯟꯕ ꯃꯣꯏꯅ ꯁꯥꯁꯦ ꯍꯥꯏꯗꯅ ꯌꯥꯗ꯭ꯔꯤꯕꯅꯤ ꯅꯅꯥꯎꯅꯨꯄꯥꯗꯨꯅ." "ꯇꯃꯨꯕꯤ ꯏꯕꯦꯝꯃ, ꯅꯆꯥꯁꯤꯡꯗꯤ ꯌꯦꯔꯨꯝꯗꯒꯤ ꯌꯦꯟꯅꯥꯎ ꯑꯣꯜꯂꯛꯄꯗ ꯉꯥꯏꯔꯤꯕꯒꯨꯝꯕꯅꯤ꯫ ꯅꯣꯏꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯌꯨꯝꯂꯩ ꯀꯩꯔꯩꯗꯨꯗ ꯅꯆꯥ ꯆꯥꯎꯕ ꯉꯥꯏꯔꯕꯗꯤ ꯁꯨꯝ ꯅꯤꯡꯈꯥꯏꯈꯤ ꯇꯧꯕꯗꯅꯦ, ꯈꯔ ꯂꯩꯔꯕꯗꯤ ꯇꯨꯝꯅ ꯊꯋꯥꯟꯃꯤꯆꯥꯛ ꯃꯁꯤꯡ ꯊꯤꯕ ꯌꯥꯔꯅꯤꯀꯣ꯫ ꯌꯨꯝꯒꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯁꯥ ꯎꯆꯦꯛꯒꯗꯣ ꯌꯦꯡꯂꯒ ꯆꯥꯛ ꯊꯣꯡꯗꯅ ꯆꯥꯛꯈꯨꯝꯗ ꯏꯪꯈꯣꯜꯒ ꯀꯣꯏꯔꯗꯅ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯅꯤꯕꯣ, ꯆꯥꯛ ꯊꯣꯡꯕꯤ ꯈꯨꯖꯥꯝꯒꯗꯣ ꯅꯥꯀꯜꯗ ꯑꯗꯨꯝ ꯍꯩꯗꯣꯛꯂꯒ." "ꯑꯁ ꯏꯆꯦ, ꯁꯤꯒꯤ ꯋꯥꯔꯤꯁꯤ ꯇꯣꯛꯑꯁꯤꯁꯦ, ꯀꯩ ꯀꯥꯟꯗꯒꯦ? ꯈꯔ ꯂꯩꯔꯒ ꯑꯃ ꯀꯣꯛ ꯁꯥꯗꯣꯛꯂꯒ ꯂꯣꯏꯔꯗꯨꯕꯣ." "ꯍꯣꯏꯁꯦ, ꯑꯗꯣ ꯅꯣꯏ ꯇꯣꯝꯕꯗꯣ ꯍꯌꯦꯡꯗꯣ ꯑꯝꯇ ꯂꯥꯛꯑꯣ ꯍꯥꯏꯔꯝꯃꯨ ꯍꯥꯏꯔꯛꯄꯅꯤ, ꯅꯣꯏ ꯇꯥꯗꯅ." "ꯍꯣꯏ ꯍꯥꯏꯒꯦ ꯏꯆꯦ, ꯀꯔꯤ ꯊꯕꯛꯀꯤꯅꯣ?" "ꯍꯦꯔꯥ, ꯑꯇꯩꯒꯤ ꯅꯠꯇꯦꯗ, ꯂꯝꯕꯤ ꯆꯠꯐꯝꯗꯨꯗꯅꯦ ꯅꯨꯡ ꯂꯩꯉꯣꯏ ꯄꯩꯔꯒ ꯂꯩꯕꯗꯣ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯍꯥꯏꯗꯅ ꯈꯔ ꯍꯣꯟꯗꯣꯛꯍꯟꯅꯤ ꯍꯥꯏꯕꯅꯤ꯫ ꯆꯥꯛꯁꯨ ꯑꯩꯈꯣꯏꯗ ꯍꯦꯛ ꯆꯥꯖꯔꯁꯅꯨ, ꯃꯥꯒꯤ ꯆꯥꯛ ꯍꯥꯞꯄꯨꯔꯅꯨ." "ꯍꯣꯏ ꯏꯆꯦ, ꯏꯃꯥ ꯏꯆꯥꯒꯤ ꯈꯛꯇꯃꯛ ꯍꯦꯛ ꯈꯔ ꯊꯣꯡꯕ ꯍꯥꯏꯗꯨꯅꯤ꯫ ꯑꯗꯣ ꯃꯄꯥꯗꯨꯕꯨ ꯆꯠꯂꯨꯕ ꯌꯥꯒꯗ꯭ꯔꯥ ꯈꯪꯗꯦꯅꯦ, ꯍꯥꯟꯅꯒꯨꯝꯅ ꯊꯕꯛ ꯏꯪꯈꯥꯡꯒ ꯁꯨꯅꯤ ꯈꯪꯗ꯭ꯔꯕꯅꯦꯕ." "ꯂꯥꯛꯇ ꯌꯥꯔꯣꯏ ꯍꯥꯏꯌꯨ, ꯁꯦꯜꯁꯨ ꯌꯥꯝ ꯄꯤꯗꯣꯏꯅꯤ꯫ ꯐꯔꯦ ꯑꯩ ꯂꯩꯍꯧꯔꯒꯦꯀꯣ, ꯇꯣꯝꯕꯗꯣ ꯅꯪꯅ ꯈꯔ ꯑꯃꯨꯛꯇ ꯍꯥꯏꯌꯨꯀꯣ." "ꯍꯣꯏ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯃꯨꯕꯤ, ꯃꯆꯤꯟꯅ ꯃꯨꯔꯨꯝ ꯁꯣꯟꯗꯨꯅ ꯆꯠꯂꯤ꯫ ꯑꯁꯨꯛ ꯀꯨꯏꯕꯁꯦ ꯁꯨꯕ ꯌꯥꯕꯁꯨ ꯁꯨꯏ, ꯅꯣꯝꯕ ꯌꯥꯕꯁꯨ ꯅꯣꯝꯃꯤ, ꯁꯦꯜꯁꯦ ꯀꯣꯟꯅꯕ ꯀꯧꯕ ꯅꯥꯏꯗꯦꯃꯤ꯫ ꯃꯤꯒꯤꯅ ꯀꯔꯝꯍꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ, ꯑꯩꯈꯣꯏꯒꯤꯅ ꯁꯦꯜ ꯈꯔꯕꯨ ꯍꯦꯛ ꯐꯪꯂꯛꯂꯕꯗꯤ ꯎꯐꯥꯎ ꯎꯗ꯭ꯔꯤꯉꯩꯗ ꯌꯨꯋꯥꯅꯤ ꯍꯦꯛꯇ ꯊꯛꯇꯣꯛꯈꯤꯅꯤ꯫ ꯃꯤꯒꯤ ꯌꯨꯝ ꯀꯥꯁꯤꯅ ꯀꯣꯅꯨꯡꯒꯨꯝꯅ ꯂꯪꯂꯤꯕ, ꯑꯩꯈꯣꯏꯒꯤꯁꯤꯅ ꯀ꯭ꯋꯥꯛ ꯃꯈꯣꯡ ꯄꯨꯊꯕ ꯌꯨꯝ ꯍꯥꯏꯗꯣ ꯆꯞ ꯆꯥꯅ ꯊꯣꯛꯂꯕꯅꯤ꯫ ꯇꯧꯕꯗꯤ ꯑꯩꯁꯨ ꯃꯈꯣꯏ ꯃꯄꯥꯒꯤ ꯃꯇꯦꯡ ꯈꯔ ꯄꯥꯡꯁꯤꯟꯕꯁꯨ ꯇꯧꯗꯦ꯫ ꯃꯥꯅ ꯈꯛ ꯇꯥꯜꯂꯛꯄ ꯁꯦꯜꯗꯨꯗꯤ ꯅꯣꯡꯒꯤ ꯆꯔꯥ ꯑꯃ ꯀꯩ ꯑꯃ ꯄꯨꯕ ꯀꯣꯟꯅꯅꯕ ꯇꯝꯂꯝꯂꯤꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯌꯨꯊꯛꯁꯦꯜ ꯑꯣꯏꯅ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦꯕ꯫ ꯍꯦꯔꯥ, ꯀꯩꯒꯤ ꯊꯕꯛ ꯇꯧꯖꯔꯨꯅꯤꯒꯦ? ꯁꯦꯜ ꯄꯥꯏꯕ ꯃꯦꯝꯊꯣꯏ ꯍꯣꯏꯒꯤꯁꯨ ꯑꯗꯨꯛ ꯌꯥꯝꯅ ꯁꯦꯜ ꯄꯥꯏꯔꯤꯗꯨꯅꯤ, ꯃꯥꯅ ꯁꯨꯕ ꯌꯥꯎꯗ꯭ꯔꯁꯨ ꯃꯥꯒꯤ ꯅꯨꯄꯥ ꯈꯛꯅ ꯇꯥꯜꯂꯦꯕ ꯃꯣꯏꯒꯤꯁꯨ꯫ ꯑꯩꯀꯣ ꯃꯤꯒꯤ ꯑꯆꯧ ꯌꯨꯝ ꯎꯔꯒꯕ ꯑꯩꯒꯤ ꯌꯨꯝꯗꯨ ꯆꯪꯕꯁꯦ ꯍꯦꯛꯇ ꯇꯜꯂꯦꯕ." ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯌꯨꯝ ꯌꯧꯔꯝꯗꯥꯏꯗꯨꯗ ꯕꯦꯝꯕꯤ ꯊꯦꯡꯅꯔꯝꯃꯤ꯫ "ꯍꯩꯃꯥ, ꯏꯆꯦ ꯊꯦꯡꯅꯕ ꯌꯥꯝ ꯐꯔꯦ. ꯑꯩꯁꯦ ꯏꯆꯦꯗ ꯋꯥ ꯑꯝꯇ ꯍꯪꯒꯦ ꯇꯧꯔꯝꯃꯤꯅꯤ." "ꯀꯩꯅꯣ ꯍꯪꯉꯨꯗꯅ ꯕꯦꯝꯕꯤ." "ꯑꯇꯩ ꯀꯩꯁꯨ ꯅꯠꯇꯦꯗ ꯏꯆꯦ, ꯃꯈꯥ ꯊꯪꯕꯒꯤ ꯈꯨꯔꯥ ꯆꯥꯎꯊꯣꯏꯒꯤ ꯂꯨꯍꯣꯡꯕꯗꯨꯕꯨ ꯀꯔꯤ ꯅꯨꯃꯤꯠꯇꯅꯣ? ꯏꯆꯦꯗꯤ ꯃꯣꯏꯒ ꯃꯔꯤ ꯃꯇꯥ ꯊꯣꯛꯅꯩ ꯍꯥꯏꯌꯦ, ꯑꯗꯨꯅ ꯏꯆꯦ ꯈꯪꯂꯝꯒꯅꯤꯅ ꯍꯪꯂꯤꯅꯤ꯫
nahan angankhayinadi sepaubudi thilambani aduda angankhayina sanabada yawkhrabra khangdiye leiramdre pabasu hek nanghaudraba adugi tamubi ika tawdun lei tasengna mari thoklabasu luhongdaribi yum adunadi bardon tawbirakpa natte bembiya isesu khangdrene aisu sepau ko tak padrine ai ko ni yenglagane hairake ko isia sepau lakhibudi kuire luhongbado hayeng hangsi oramlamdi nungairoi isi hoide sanglaga hekta yenglurasi tamubisu bardon tarukte haibadi ikaibanina ha ho yengurasi tamubi magi yum aduda bembiga tawduna sanglaklaga mangol masida sebang mayam mayanaba haiduna theliba yopiduda yengbada sahi amamuki mamangda lakhiba bardon adudamak yandu leibadu ubada haima bembiya nakhoi tadana loina lauthoktuna mai thakhra maline ama phau layamni deba karmase kumandana bardon yanphamga ama tek leiramdrabani nang kanadagino ama yengluroko as bardon dubu phasana siyengudana hekto hondoklibadubu karigino tadadubo adudi isia ai moigi ise bimala hoidanya tasalaga hangdukiki aduga ise da sui hairage ko isia hoi asi haiduna bembi satkre tasengbadi tamubida laikai khulgi miyoi singda natana sagaina tai phaubana bardon tawrakhidaba kuirabani maramdi migi bardon laklabasu poyengdi amata yawda migi tariba sa thaksingdu hekta yomduna puraga zatki aduda sunatana yum aduda laklaga poyeng pide haibagi ikaibasu amata leita yumbu sing aduda sangsin ahiya pasaba amadi pari puri phaktuna wari saraga leiba mayam masina miyoi singna mabu hainadabani lairaba magi yumda thokpa thodok oirabadi tamubi kaisu thawoide aibu bartodi laktibu esa silasirade kaidowegi mari mata su oihibani hekte satpaiduni asi khanduna tamubi sakthoi hoigi luhongbadu chatnaba sem sadu laikre tamubi laikai koiba yaba koirure khadang thadaba yaba thadauraga mayum dhalakpada magi masanupa abungodu leiba udabaduda laklakdana kawi abungo kaida leigi nangbo bungo abungo khumlakdrabaduda imungda sangduna koithi leiramdrabada kulki lampak asawbadu tholakduna angang mayam sanari maraktudi yenglubada abungona ipikpiklaga asaw mayamgi marakta sanaba yaribadu ubada hey nang sida kaidori ha nang sida kaidori no ba asaw mayam sigi marakta yaruse kaigino haibani nang aini yumda leirama haiba natro asuk yamda lamhema angang sibu karino yam throi lawo nang aina phuraktrigaida ma yayai su yarusidi ya tadu nai ma tadu tamubi masagi manadu leiduna nang tawkhidra ha nang lamhenkidro yayai hoiga nang ga manaba yabra abungo kaplaga ai tum da leibado giji ijat paneba ma thadu angaye tamubi abungo gi mana laribadu thadokduna manangana kupakna set thaduna angang duki saganu paiduna singlaga sali nang yengu ko nang matungdo ke sathu amaba nang aina kamaina pui yengu bana abungo kaplaga sali tasingna tamubi si yumbalon amata khangdaba nupi haibadu oirabani pikli masa adubasu nomuta nuksina loinaba numit amta yawba nate pikliba masa adubu nomagi kari sari kari thai haina nomuta yengba nate imung adugi sak thongba numitana yungi sarabasu atai matamdadi thangnaba singna satuna niraga sabani onthokna su maraibak thiba angang haibaduni saklamlabasu lame haifam leite hairurasu kaisu tabide mamampa oiba aniduna yumthangnaba singna tamubigi matai manaudu nungsidraduna abungoda thina nganglakpasu yawi aduga aduma kaisu haidana pijarakpasu yawi tamubi luhongma numit aduna laklabada kari set chaduna satsigi haina ungduna phamli kaino ba ni setu isibo aigini haibada aru anana haibada amate hek leitrabaneba laibak sina thirisu ipamduda adu wana leire yum palaga khara phagadra khale pale iwane tawrisina ne amuk nonga mahe nganbadagi numit amata phawba yuda ngaudu leiba amate thumduri sari bathakli bisingsisu sel paiba imungda sanglaga ta tawduna puraklaga sari bane ai ko ai duhongmudu satrabadi mina nungai khiroi dorineba barton muti tawraktebu satta yari brado tamubi magi mapi aman basing aduda yengdun lei wangkhai phi amakhak leibadusu sara yengmada yamna phajadaba haibadu oire
ꯐꯅꯦꯛ ꯌꯦꯡꯂꯕꯁꯨ ꯑꯃꯠꯇ ꯂꯩꯕ ꯅꯠꯇꯦ ꯇꯃꯨꯕꯤ ꯐꯅ ꯂꯥꯏꯔꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯔꯕꯁꯨ ꯌꯥꯎꯐꯝ ꯊꯣꯛꯄ ꯐꯤ ꯐꯅꯦꯛ ꯈꯔ ꯃꯈꯩꯗꯤ ꯂꯩꯖꯔꯝꯕꯅꯤ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯌꯨꯒ ꯎꯅꯗꯨꯅ ꯊꯛꯗꯣꯛꯄꯗ ꯑꯔꯨ ꯑꯅꯥꯟ ꯑꯃꯠꯇ ꯍꯦꯛ ꯂꯩꯇꯕꯅꯤ ꯇꯁꯦꯡꯅ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯊꯕꯛ ꯃꯅꯥꯝꯇ ꯁꯨꯕ ꯅꯠꯇꯦ ꯁꯨꯗꯦ ꯍꯥꯏꯕꯗꯤ ꯌꯥꯗꯦ ꯈꯔꯗꯤ ꯁꯨꯏ ꯑꯗꯨꯕꯨ ꯃꯥꯒꯤ ꯌꯨꯊꯛꯁꯦꯜ ꯇꯥꯟꯕꯅꯤ ꯇꯣꯝꯕꯁꯨ ꯍꯥꯟꯅꯒꯗꯤ ꯃꯥꯟꯅꯗ꯭ꯔꯕꯅꯤ ꯊꯕꯛ ꯁꯨꯅꯤ ꯍꯥꯏꯕꯗꯨ ꯈꯪꯂꯛꯇ꯭ꯔꯕꯅꯤ ꯇꯣꯝꯕ ꯃꯥꯁꯨ ꯃꯤꯅ ꯄꯤꯊꯛꯄ ꯌꯨꯔꯦꯝ ꯈꯔ ꯊꯛ ꯐꯪꯗ꯭ꯔꯒꯅ ꯏꯃꯨꯡꯒꯤ ꯃꯥꯟꯆꯥꯡ ꯄꯨꯗꯨꯅ ꯌꯨꯒ ꯎꯅꯗꯨꯅ ꯊꯛꯂꯕꯅꯤ ꯇꯃꯨꯕꯤ ꯃꯥꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯀꯣꯏꯗꯨꯅ ꯈꯗꯥꯡ ꯈꯔ ꯊꯥꯗꯔꯒ ꯑꯐꯪ ꯑꯐꯪꯕ ꯆꯥꯕꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯌꯨꯝꯕꯥꯜ ꯑꯣꯏꯗꯨꯅ ꯂꯩꯔꯤꯕꯅꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯇꯣꯝꯕ ꯀꯔꯝꯕ ꯃꯇꯝꯗ ꯆꯠꯇꯨꯅ ꯊꯛꯂꯨꯔꯤꯕ ꯌꯨꯅꯣ ꯈꯪꯗꯦ ꯇꯃꯨꯕꯤꯅ ꯍꯀꯥꯝ ꯋꯥ ꯆꯟꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯄꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥ ꯇꯣꯝꯕꯅ ꯂꯥꯎꯔꯗꯨꯅ ꯆꯪꯂꯛꯂꯤꯕꯗꯨꯗ ꯍꯦꯛ ꯃꯄꯥ ꯆꯥꯟꯅꯅ ꯊꯦꯡꯅꯔꯨꯔꯤ ꯍꯩ ꯂꯋꯥꯏ ꯃꯆꯥ ꯍꯥꯏꯕꯤꯒꯦꯍꯦ ꯅꯣꯏꯒꯨꯝꯕꯁꯤꯗꯤ ꯂꯋꯥꯏ ꯃꯆꯥ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨꯅꯤꯅꯦ ꯑꯩꯅ ꯍꯥꯏꯗꯤ ꯄꯤꯊꯛꯅꯤꯅ ꯄꯤꯊꯛꯑꯗꯤ ꯑꯣꯛꯅꯕ ꯄꯤꯊꯛꯄ ꯌꯥꯗꯕ꯭ꯔꯥ ꯁꯤꯅꯤꯗ ꯑꯩ ꯄꯦꯟꯗꯦꯕ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯄꯦꯟꯗꯦꯕ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯁꯦꯜ ꯄꯥꯏꯔꯝꯃꯗꯤ ꯈꯪꯒꯗꯧꯅꯤ ꯑꯣꯛꯇ꯭ꯔꯤꯐꯥꯎ ꯊꯛꯀꯗꯧꯅꯤ ꯑꯩ ꯌꯥꯝ ꯊꯤꯅ ꯁꯥꯎꯅꯤꯡꯉꯁꯤꯗꯤ ꯇꯃꯨꯕꯤ ꯍꯦꯛꯇ ꯂꯦꯞꯂꯥꯎ ꯂꯥꯎꯔꯛꯏ ꯍꯣ ꯀꯔꯤꯅꯣ ꯅꯊꯤꯕꯣꯡꯗꯣ ꯌꯦꯡꯈꯣꯡ ꯑꯍꯥꯟꯕꯗꯒꯤ ꯊꯛꯂꯤꯕꯗꯨꯕꯣ ꯀꯅꯥꯅ ꯄꯤꯊꯛꯑꯝꯃꯤꯅꯣ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯀꯅꯥꯅ ꯄꯤꯊꯛꯑꯝꯃꯤꯅꯣꯕ ꯅꯪ ꯁꯤꯒ ꯁꯤꯈ꯭ꯔꯣꯗ ꯅꯪ ꯁꯤꯈ꯭ꯔꯣ ꯑꯗꯨꯛ ꯐꯠꯇꯕ ꯑꯗꯨꯛ ꯑꯣꯛꯇꯕ ꯍꯣ ꯑꯗꯨꯃꯥꯏꯅ ꯂꯩꯗꯧ ꯁꯔꯨꯛꯄꯨꯗꯤꯅꯦ ꯁꯤꯖꯈ꯭ꯔꯣꯅꯦꯍꯦ ꯁꯤꯖꯈ꯭ꯔꯣ ꯑꯩ ꯂꯋꯥꯏ ꯅꯨꯄꯤ ꯅꯪ ꯀꯔꯤ ꯈꯪꯉꯤ ꯍꯥ ꯅꯪ ꯀꯔꯤ ꯈꯪꯒꯦ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯥ ꯅꯪ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯪꯕ꯭ꯔꯣ ꯅꯄꯨꯟꯁꯤꯗꯨ ꯅꯪ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯕ꯭ꯔꯣ ꯑꯩꯁꯦ ꯑꯗꯨꯝꯅ ꯍꯥꯏꯕ ꯌꯥꯕ ꯃꯤꯔꯥ ꯈꯣꯏꯗꯧ ꯁꯥꯎꯒꯠꯄꯅꯦ ꯅꯪꯉꯣꯟ ꯂꯣꯏ ꯇꯥꯏꯅꯔꯣ ꯍꯥꯏꯕ꯭ꯔꯣ ꯅꯊꯤꯕꯣꯡ ꯆꯥꯅꯕ ꯆꯥꯛꯀꯗꯣ ꯂꯩꯇꯦꯀꯣ ꯌꯨ ꯈꯔ ꯉꯥꯎꯁꯤꯟꯅꯔꯒ ꯇꯨꯃꯤꯟ ꯂꯩꯊꯣꯛꯄꯅ ꯈꯗꯤ ꯌꯥꯔꯣꯏ ꯉꯁꯤ ꯑꯌꯨꯛꯀꯤ ꯆꯦꯡ ꯃꯔꯨ ꯐꯥꯎ ꯂꯩꯇ꯭ꯔꯤꯁꯦ ꯀꯅꯥꯗꯒꯤꯅ ꯂꯧꯔꯛꯑꯣ ꯃꯤꯒꯤ ꯅꯨꯄꯤꯅ ꯊꯕꯛ ꯁꯨꯗꯅ ꯃꯋꯥ ꯃꯄꯨꯔꯣꯏꯕ ꯊꯥꯏ ꯑꯗꯨꯒ ꯅꯪꯅ ꯑꯩꯉꯣꯟꯗ ꯑꯣꯟꯈꯠꯇꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯥ ꯅꯪ ꯑꯩꯉꯣꯟꯗ ꯄꯪꯍꯦꯟ ꯍꯦꯟꯖꯤꯜꯂꯛꯀꯅꯨ ꯍꯦ ꯑꯔꯦꯝꯕꯗ ꯈꯨꯄꯥꯛꯁꯤꯡ ꯊꯥꯖꯤꯜꯂꯛꯀꯅꯤ ꯑꯩꯗꯤ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯨꯛꯁꯤ ꯊꯜꯂꯤ ꯅꯪ ꯈꯛꯇꯪ ꯊꯜꯂꯒ ꯌꯥꯔꯕ꯭ꯔꯣ ꯅꯇꯨꯃ ꯅꯆꯥꯃ ꯂꯩ ꯍꯥꯏꯕꯁꯤꯕꯨ ꯈꯪꯕꯤꯗ꯭ꯔꯕꯣ ꯇꯥꯅꯤꯡꯗꯦ ꯍꯦ ꯁꯛꯇ ꯑꯁꯤꯒ ꯏꯇꯨ ꯀꯥꯏ ꯀꯨꯆꯨꯅꯦꯅ 이wꯥꯎ ꯍꯦꯛ ꯋꯥꯎꯗꯅ ꯃꯤꯒꯤ ꯃꯃꯥꯡꯗꯒ ꯏꯇꯨꯅꯤ ꯀꯥꯏꯅ ꯍꯥꯏꯔꯛꯀꯅꯨꯀꯣ ꯑꯩ ꯏꯀꯥꯏꯖꯩ ꯍꯔꯤ ꯅꯪꯗꯤ ꯌꯥꯝ ꯐꯖꯔꯦꯍꯦ ꯅꯃꯥꯏꯗꯨꯅ ꯌꯨꯝꯃꯥꯏ ꯍꯦꯛ ꯆꯦꯜꯂꯒ ꯕꯨꯞ ꯕꯨꯞ ꯍꯦꯛ ꯂꯥꯎꯔꯗꯅ ꯅꯕꯨꯛꯅꯦꯅ ꯇꯩꯒ ꯀꯪꯉꯗꯅ ꯀꯪꯂꯤꯕꯗꯨꯁꯨ ꯌꯨꯅ ꯀꯪꯂꯤꯕ ꯊꯩꯅꯕꯗ ꯃꯤ ꯃꯅꯝꯕꯨ ꯅꯝꯗ꯭ꯔꯦ ꯑꯁꯤꯕ ꯑꯄꯨꯝꯕ ꯃꯅꯝꯕꯨ ꯅꯝꯃꯦꯕ ꯑꯁꯦꯡꯕ ꯃꯤ ꯃꯅꯝ ꯅꯝꯗꯤꯌꯦ ꯇꯣꯝꯕ ꯈꯔ ꯇꯞꯊꯔꯒ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯉꯥꯎꯔꯤ ꯍꯥꯏꯔꯛꯏ ꯅꯨꯄꯤ ꯑꯩꯁꯤ ꯑꯁꯦꯡꯕꯒꯤ ꯑꯁꯤꯕ ꯑꯄꯨꯝꯕ ꯃꯅꯝꯒ ꯅꯝꯕ꯭ꯔꯩꯃꯤ ꯇꯃꯨꯕꯤ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯇꯞꯅ ꯉꯥꯡꯂꯛꯄꯗ ꯊꯣꯔꯛꯂꯤꯕ ꯃꯅꯝꯗꯨꯗ ꯁꯣꯔ ꯐꯨꯜꯂꯗꯨꯅ ꯑꯁꯦꯡꯕꯒꯤ ꯅꯝꯕ꯭ꯔꯕ ꯑꯩꯁꯦ ꯍꯟꯗꯛꯁꯦ ꯃꯪꯑꯣꯏ ꯍꯥꯑꯣꯏ ꯃꯪꯂ ꯇꯥꯏꯕꯪꯂ ꯃꯊꯣꯡ ꯃꯔꯝ ꯏꯈꯪ ꯈꯪꯗ꯭ꯔꯦꯕ ꯑꯩꯁꯤꯕꯨ ꯁꯤꯔꯒ ꯚꯨꯠ ꯀꯩꯗꯣ ꯑꯣꯜꯂꯕ ꯖꯥꯠꯂꯣ ꯅꯍꯥꯟꯈꯩꯗꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯒꯤ ꯌꯨ ꯊꯛꯅ ꯄꯥꯇ꯭ꯔꯗꯣ ꯄꯤꯛ ꯊꯟꯅ ꯍꯦꯛꯇ ꯍꯥꯏꯕꯤꯕꯅꯤ ꯑꯗꯣ ꯍꯟꯗꯛꯇꯤ ꯃꯤꯁꯤꯡꯁꯤꯅ ꯑꯩꯁꯦ ꯀꯥꯂꯝꯂꯒ ꯍꯦꯛꯇ ꯆꯠꯈꯤꯕ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯁꯤꯔꯕ ꯖꯥꯠꯂꯣ ꯇꯧꯔꯁꯨ ꯅꯝꯊꯤꯈ꯭ꯔꯦ ꯈꯤꯇꯪ ꯆꯠꯊꯣꯛꯑꯒꯁꯨ ꯉꯥꯡꯉꯨ ꯀꯩꯅꯣꯅꯦ ꯍꯩꯃꯥ ꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤꯒꯤ ꯑꯌꯨꯛꯀꯤ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯗ꯭ꯔꯤꯉꯩꯒꯤ ꯁꯣꯔ ꯃꯅꯝꯗꯨꯗ ꯌꯨ ꯉꯥꯎꯕꯒ ꯍꯨꯠ ꯍꯟꯈꯤꯕꯒꯣ ꯅꯨꯄꯤ ꯑꯩ ꯀꯩꯅꯣꯝ ꯇꯧꯔꯦ ꯑꯩ ꯋꯥꯈꯜ ꯇꯥꯔꯦ ꯑꯩ ꯋꯥꯈꯜ ꯃꯥꯡꯉꯦ ꯁꯨꯁꯨ ꯅꯆꯤꯟ ꯅꯌꯥꯗꯣ ꯁꯦꯡꯗꯣꯛꯂꯨꯔꯣ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇ ꯇꯨꯝꯂꯨꯒꯦ ꯁꯤꯅꯤ ꯐꯩ ꯃꯥꯗꯤ ꯃꯅꯝ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯉꯔꯥꯡꯒꯤ ꯌꯨꯄꯨꯝ ꯃꯅꯝꯗꯨꯒ ꯉꯁꯤꯒꯤ ꯌꯨꯅꯝꯁꯤꯒ ꯄꯨꯟꯁꯤꯟꯅꯔꯒꯅꯦ ꯍꯨ ꯃꯅꯝꯕꯨ ꯅꯝꯃꯤ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯅꯤꯡꯒꯤ ꯄꯩꯌꯥ ꯑꯃ ꯂꯧꯗꯨꯅ ꯃꯆꯤꯟ ꯃꯌꯥ ꯁꯦꯡꯂ ꯃꯇꯨꯡ ꯏꯁꯤꯡ ꯈꯔ ꯇꯧꯗꯨꯅ ꯏꯔꯨꯕꯗꯨꯗ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯇꯧꯗꯨꯅ ꯃꯥꯒꯤ ꯅꯨꯡꯇꯤꯒꯤ ꯁꯦꯠꯇꯨꯅ ꯂꯩꯔꯕ ꯃꯅꯝ ꯆꯦꯜꯂꯕ ꯑꯃꯟꯕ ꯐꯤꯗꯨ ꯁꯦꯠꯇꯨꯅ ꯉꯔꯥꯡꯒꯤ ꯂꯨꯍꯣꯡꯐꯝꯗꯨꯗ ꯑꯃꯨꯛ ꯂꯥꯛꯏ 이뱀아 호렌 너에게 할라만두고 미케야 얌라까니에게 사나나 강리이시야 따무비나 아도 싸나 탁나버디 까리까리 오늘 랑도리 사나나 망라행안가 수가 생수가 까보크둥가 싸가 시케시야 떠그동 말리 솜다 ꯌꯨꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯗꯤ ꯇꯃꯨꯕꯤ ꯂꯥꯛꯄꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅꯤꯡꯏ ꯃꯔꯝꯗꯤ ꯇꯃꯨꯕꯤ ꯃꯥꯅ ꯂꯥꯛꯂꯤꯕꯁꯤ ꯑꯐ ꯅꯨꯡꯉꯥꯏꯒꯤ ꯊꯕꯛꯇꯤ ꯅꯠꯇꯦ ꯏꯃꯨꯡ ꯑꯗꯨꯕꯨ ꯈꯔ ꯃꯈꯩꯗꯤ ꯑꯣꯟꯊꯣꯛꯂꯝꯒꯗꯧꯔꯤꯕꯅꯤ 이뱀아 ꯅꯪꯕꯨ ꯑꯩ ꯈꯪꯗꯕ꯭ꯔꯅꯦ ꯁꯅꯥꯅ ꯈꯪꯖꯗ꯭ꯔꯤ ꯏꯆꯦ
ꯍꯣ ꯅꯣꯏꯒꯤ ꯌꯨꯝꯗꯣ ꯑꯩꯒꯤꯗꯤ ꯅꯛꯅꯈ꯭ꯔ ꯃꯔꯤꯅꯤ ꯅꯣꯏꯒꯗꯤ ꯊꯦꯡꯅꯔꯝꯂꯔꯣꯏ ꯑꯩꯅ ꯂꯩꯔꯝꯕ ꯃꯇꯝꯗꯣ ꯑꯣꯟꯊꯣꯛꯅ ꯅꯛꯅꯅ ꯅꯣꯏ ꯂꯩꯔꯝꯈ꯭ꯔꯕ ꯁꯅꯥꯅ ꯏꯆꯦ ꯍꯣꯏꯒꯤ ꯏꯃꯥ ꯄꯥꯕꯨꯡꯗꯤ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯑꯩꯅ ꯈꯪꯕꯁꯨ ꯌꯥꯏꯌꯦ ꯀꯃꯥꯏꯅ ꯊꯣꯛ ꯃꯔꯤꯅꯣ ꯑꯩꯈꯣꯏ ꯄꯥꯕꯨꯡ ꯍꯣꯏꯒꯗꯤ ꯈꯪꯉꯔꯣꯏꯗ ꯑꯣꯅꯦ ꯑꯩꯈꯣꯏ ꯈꯨꯔꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯑꯩꯈꯣꯏꯒꯤ ꯏꯅꯝꯃꯗꯣ ꯑꯗꯨꯒꯤ ꯃꯃꯥꯒꯤ ꯃꯅꯥꯎ ꯅꯨꯄꯤ ꯍꯦꯔꯥ ꯕꯤꯅꯥ ꯁꯈꯤ ꯍꯥꯏꯗꯣ ꯈꯪꯗ꯭ꯔꯅꯤ ꯅꯪꯕꯣ ꯑꯩ ꯈꯪꯗ꯭ꯔꯦ ꯏꯆꯦ ꯍꯣꯏꯁꯦ ꯀꯣꯟꯅꯅꯦ ꯇꯞꯅ ꯈꯪꯉꯛꯄ ꯍꯥꯏꯗꯨꯅꯤ ꯍꯣ ꯑꯗꯨꯒꯤ ꯏꯅꯦ ꯕꯤꯅꯥ ꯁꯈꯤꯗꯣ ꯑꯗꯨꯒꯤ ꯃꯁꯦꯟꯅꯤꯅꯦ ꯅꯣꯏꯒꯤ ꯏꯃꯥꯗꯣ ꯑꯣ ꯑꯗꯣ ꯀꯩꯅꯣꯝ ꯍꯥꯏꯒꯦ ꯍꯥꯏꯌꯨ ꯏꯆꯦ ꯅꯣꯏꯒꯤ ꯏꯃꯨꯡꯁꯦ ꯁꯦꯜꯕꯨꯗꯤ ꯄꯥꯏ ꯍꯥꯏꯕꯕꯨ ꯍꯧꯅ ꯂꯣꯟꯆꯠ ꯀꯌꯥ ꯈꯪꯗꯕꯅꯤꯀꯣ ꯃꯤꯠ ꯅꯥ ꯁꯤꯡꯅ ꯂꯩꯖꯧ ꯅꯄꯪ ꯄꯪꯖꯔꯗꯤ ꯋꯥꯖꯒꯦꯇꯅꯤ ꯉꯁꯥꯏꯈꯩ ꯂꯨꯝꯗꯨꯅ ꯇꯥꯔꯤꯕ ꯏꯕꯦꯆꯥꯗꯤ ꯇꯃꯨꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯇꯞꯅ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯕ ꯍꯥ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯗꯧꯔꯕ ꯇꯃꯨꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯏꯅꯦ ꯀꯩꯁꯨ ꯍꯥꯏꯗꯦꯍꯦ ꯍꯥꯏꯌꯨꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯁꯦ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯀꯩꯁꯨ ꯍꯥꯏꯗꯦ ꯃꯤ ꯏꯅꯦ ꯏꯕꯦꯆꯥ ꯅꯪꯕꯣ ꯑꯩꯁꯨ ꯇꯥꯍꯧꯏꯅꯦ ꯅꯪꯅ ꯍꯥꯏꯈꯤꯕꯗꯣ ꯀꯩꯗꯧꯋꯦ ꯍꯥꯏꯕꯅꯣ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯍꯥꯏꯕ ꯑꯁ ꯏꯅꯦ ꯁꯨꯝ ꯐꯥꯒꯤ ꯇꯧꯕꯅꯤꯕ ꯋꯥꯈꯜ ꯂꯥꯟꯅ ꯈꯟꯒꯅꯨ ꯍꯣꯏꯅꯦ ꯏꯅꯦ ꯀꯩꯁꯨ ꯈꯟꯗꯦꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯦ ꯁꯤꯕꯨ ꯀꯔꯝꯍꯥꯏꯅꯅꯣ ꯇꯃꯨꯕꯤ ꯏꯕꯦꯆꯥꯅ ꯏꯇꯞ ꯇꯞꯅ ꯍꯥꯏꯔꯛꯄꯗꯨꯗ ꯃꯥꯁꯨ ꯃꯈꯥ ꯇꯥꯔꯛꯏ ꯃꯤ ꯑꯃꯅ ꯂꯨꯍꯣꯡꯕ ꯂꯥꯛꯂꯒ ꯆꯥꯅ ꯊꯛꯅꯕ ꯄꯤꯖꯅꯩ ꯑꯩꯁꯨ ꯆꯥꯏ ꯑꯗꯨꯕꯨ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯑꯃꯠꯇ ꯍꯦꯛ ꯄꯤꯌꯨ ꯍꯥꯏꯕꯕꯨ ꯀꯅꯥꯝꯇꯅ ꯄꯤꯔꯛꯇꯦ ꯏꯆꯥꯒꯤꯁꯨ ꯄꯤꯔꯛꯑꯣꯗꯤ ꯑꯩ ꯍꯥꯏꯗꯦꯕ ꯑꯩꯁꯨ ꯏꯅꯦ ꯍꯣꯏꯒꯤ ꯃꯑꯣꯡꯗꯨꯗ ꯇꯟꯗꯅ ꯑꯗꯨꯝ ꯍꯜꯂꯦꯗ ꯑꯗꯣ ꯄꯤꯗ꯭ꯔꯤꯕꯗꯣ ꯋꯥ ꯈꯪꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯇꯥꯃꯨꯕꯤ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯕꯥꯔꯇꯣꯟꯒ ꯇꯧꯈꯤꯕ꯭ꯔꯣ ꯅꯠꯇꯦꯅꯦ ꯅꯪꯕꯨ ꯑꯩꯈꯣꯏꯅ ꯂꯥꯛꯄꯤꯌꯨ ꯀꯥꯏꯅ ꯕꯥꯔꯇꯣꯟ ꯇꯧꯈꯤꯕ꯭ꯔꯕ ꯕꯥꯔꯇꯣꯟꯗꯤ ꯇꯣꯛꯄꯨ ꯇꯣꯛꯈ꯭ꯔꯣꯅꯦ ꯅꯪꯕꯨ ꯄꯣꯠꯌꯦꯡꯅ ꯀꯌꯥ ꯌꯦꯡꯂꯤꯕ ꯕꯥꯔꯇꯣꯟꯗꯣ ꯇꯧꯕꯗꯤ ꯇꯧꯔꯛꯇꯦ ꯑꯗꯣ ꯃꯔꯤ ꯃꯇꯥ ꯊꯣꯛꯄꯅꯤꯅ ꯕꯥꯔꯇꯣꯟ ꯇꯧꯕ ꯀꯥꯎꯔꯝꯃꯅꯤ ꯍꯥꯏꯗꯅ ꯑꯗꯨꯝ ꯂꯥꯛꯁꯜꯂꯕ ꯑꯩꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯔꯤꯗꯣ ꯇꯠꯄ ꯄꯥꯝꯗꯕꯒꯤ ꯍꯩ ꯇꯃꯨꯕꯤ ꯅꯪꯅꯦ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ ꯌꯥꯝ ꯊꯨꯅ ꯆꯠꯈ꯭ꯔꯣ ꯉꯔꯥꯡꯇ ꯂꯥꯛꯄꯗ ꯉꯥꯏꯔꯤꯕ ꯏꯃꯧꯁꯤꯗ ꯍꯨ ꯀꯥꯝꯒꯦ ꯈꯜꯂꯤꯕꯗꯣ ꯀꯔꯤꯒꯤꯅꯣ ꯍꯥ ꯅꯪꯉꯣꯟꯗ ꯕꯥꯔꯇꯣꯟ ꯇꯧꯗ꯭ꯔꯤꯕꯗꯣ ꯅꯪꯒꯤ ꯅꯇꯧꯗꯨꯅꯅꯤ ꯏꯀꯥꯏ ꯈꯪꯗꯕꯒꯤ ꯍꯧꯅꯕꯤ ꯃꯤꯒꯤ ꯗꯦꯕ ꯀꯔꯃ ꯂꯨꯝꯗꯨꯅ ꯆꯠꯄꯗꯣ ꯇꯣꯛ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯩꯀꯥꯏ ꯈꯨꯜꯒ ꯂꯣꯏꯅꯅꯤꯡꯂꯕꯗꯤ ꯅꯪꯒꯤ ꯅꯔꯝꯆꯠꯇꯣ ꯍꯥꯟꯅ ꯍꯣꯡꯗꯣꯛꯎ ꯅꯪꯒꯤ ꯅꯋꯣꯡꯗꯨꯅꯅꯦ ꯑꯩꯈꯣꯏꯅ ꯅꯪꯕꯨ ꯂꯥꯛꯍꯟꯅꯤꯡꯗ꯭ꯔꯤꯕꯁꯦ ꯑꯗꯨ ꯏꯀꯥꯏ ꯈꯪꯗꯕ ꯅꯠꯇꯦꯅꯦ ꯀꯩꯅꯣꯕ ꯅꯪꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯗꯤ ꯍꯨꯏ ꯍꯧꯗꯣꯡ ꯆꯪꯂꯛꯀꯅꯤ ꯍꯥꯏꯗꯅ ꯁꯦꯟꯅꯗ꯭ꯔꯦ ꯅꯪ ꯆꯪꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅꯅꯦ ꯁꯦꯟꯅꯕꯗ ꯊꯕꯛ ꯑꯃ ꯑꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯍꯦꯛꯇ ꯆꯪꯂꯝꯃꯤ ꯀꯔꯝꯍꯥꯏꯅ ꯇꯧꯕ ꯅꯃꯥꯏꯗꯨꯅꯦ ꯏꯕꯦꯝꯃ ꯍꯩꯔꯛꯏꯅꯦ ꯏꯅꯦꯒꯤ ꯈꯣꯟꯗꯥꯗꯨꯗꯤ ꯀꯟꯃꯟꯗ꯭ꯔꯣ ꯃꯔꯤ ꯃꯇꯥꯅꯤꯅ ꯑꯗꯨꯛ ꯂꯥꯞꯅꯅꯤꯡꯗꯕꯒꯤ ꯂꯥꯛꯄꯒꯤ ꯋꯥꯅꯤ ꯁꯨꯛꯆꯪ ꯆꯪꯉꯛꯇ꯭ꯔꯁꯨ ꯌꯥꯏꯅ ꯁꯨꯛꯂꯥꯛ ꯍꯦꯛ ꯂꯥꯛꯑꯣꯏ ꯑꯁꯤ ꯍꯥꯏꯅ ꯊꯣꯛꯈꯤ ꯏꯕꯦꯆꯥꯁꯨ ꯂꯥꯎꯗꯨꯅ ꯂꯩꯍꯧꯏ ꯃꯔꯤ ꯃꯇꯥꯒ ꯑꯣꯏꯖꯅꯤꯡꯗꯤꯌꯦ ꯅꯪꯒꯨꯝꯕꯁꯤꯗꯤ ꯃꯔꯤ ꯃꯇꯥꯅꯤꯅ ꯑꯩꯗꯤ ꯀꯃꯥꯏꯅ ꯊꯣꯛ ꯃꯔꯤ ꯃꯇꯥꯅꯣꯒ ꯈꯪꯖꯗ꯭ꯔꯦꯅꯦ ꯅꯪꯅ ꯁꯦꯕꯣꯠ ꯃꯔꯤ ꯑꯃꯨꯛ ꯀꯣꯠ ꯃꯥꯏꯔꯦꯟ ꯃꯔꯤ ꯑꯃꯨꯛ ꯀꯣꯠꯇꯅ ꯊꯤꯒꯠꯆꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯣꯏꯖꯅꯤꯡꯗꯦ ꯑꯁ ꯀꯝꯗꯧꯒꯦ ꯃꯥ ꯆꯪꯉꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯒꯦꯕ ꯏꯕꯦꯆꯥ ꯃꯃꯧꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯧ ꯑꯁꯤꯒꯤ ꯅꯨꯄꯤꯁꯦ ꯂꯥꯛꯂꯕꯗꯤꯅꯦ ꯅꯪ ꯈꯨ ꯁꯦꯜꯂꯨꯀꯣ ꯐꯤꯗꯥꯒ ꯊꯥꯕ ꯌꯥꯕ ꯃꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯇꯃꯨꯕꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯈꯠꯅꯗꯨꯅ ꯊꯣꯔꯛꯂꯒ ꯏꯕꯦꯆꯥ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯂꯩꯔꯤꯕ ꯀ꯭ꯋꯥ ꯌꯣꯟꯐꯝ ꯑꯗꯨꯗ ꯀ꯭ꯋꯥ ꯆꯥꯗꯨꯅ ꯂꯩꯔꯤꯕ ꯃꯦꯂꯩꯗꯨꯕꯨꯁꯨ ꯑꯃꯨꯛ ꯊꯦꯡꯅꯔꯔꯤ ꯇꯃꯨꯕꯤ ꯑꯁꯥꯎꯕ ꯁꯛꯐꯝꯗꯨ ꯈꯪꯑꯣꯟ ꯑꯣꯟꯈꯤꯗꯨꯅ ꯃꯥꯒꯤ ꯇꯧꯁꯤꯟꯅꯕꯤ ꯃꯇꯧꯗꯨ ꯎꯠꯇꯨꯅ ꯍꯔꯥꯎꯅ ꯃꯦꯂꯩꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯀꯧꯔꯛꯏ ꯍꯩꯃ ꯃꯦꯂꯩ ꯎꯗꯕ ꯀꯨꯏꯔꯦꯗ ꯅꯪꯗꯤ ꯑꯁ ꯑꯁꯤ ꯂꯥꯏꯅꯤ ꯑꯩꯅꯗꯤ ꯃꯥ ꯑꯣꯛꯅꯗꯅꯕꯅꯦ ꯍꯥꯏꯗꯅ ꯃꯣꯏꯔꯣꯝꯗꯒ ꯁꯨꯛꯆꯠ ꯆꯠꯆꯗ꯭ꯔꯕꯅꯦꯕ ꯍꯩꯃ ꯅꯪꯕꯨ ꯇꯥꯗ꯭ꯔꯕ꯭ꯔꯣ ꯑꯩꯅ ꯀꯧꯔꯤꯁꯤꯕꯨ ꯃꯦꯂꯩ ꯏꯆꯦ ꯀꯔꯣꯝ ꯆꯠꯄꯤꯔꯨꯕꯅꯣ ꯑꯩꯁꯦ ꯃꯣꯏꯒꯤ ꯂꯨꯍꯣꯡ ꯅꯣꯡꯉꯥꯟꯕꯗꯣ ꯑꯗꯨꯒꯤ ꯀꯔꯤ ꯊꯕꯛ ꯈꯔ ꯃꯇꯦꯡ ꯄꯥꯡꯂꯨꯕꯅꯤ ꯍꯣꯔꯦꯟꯗꯤ ꯆꯠꯄꯗꯣ ꯁꯪꯂꯔꯣꯏꯗꯕ ꯑꯁ ꯁꯪꯉꯁꯤꯅꯅꯦ ꯑꯃꯨꯛ ꯇꯣꯏꯕ ꯆꯥꯎꯕꯁꯤꯗꯕ ꯀꯅꯥꯒꯤꯗꯕꯨ ꯆꯠꯇꯣꯏꯅꯣ ꯈꯪꯗ꯭ꯔꯄꯣꯠꯅꯤꯗ ꯃꯦꯂꯩ ꯏꯕꯦꯝꯃ ꯑꯗꯨꯅ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛ ꯌꯥꯎꯕꯤꯔꯝꯃꯤ ꯍꯣꯔꯦꯟꯅꯅꯦ ꯏꯄꯥꯝꯂꯣꯝꯗ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯕ ꯅꯪꯕꯨ ꯀ꯭ꯋꯥ ꯆꯥꯔꯝꯃꯤꯔꯣ ꯍꯣꯏ ꯏꯆꯦ ꯏꯁ ꯃꯦꯂꯩ ꯏꯕꯦꯝꯃ ꯅꯪꯒꯤ ꯀ꯭ꯋꯥ ꯈꯨꯠꯆꯥꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯉꯥꯡꯁꯪ ꯍꯦꯛ ꯉꯥꯡꯂꯗꯅ ꯀꯨꯆꯨꯗꯨꯅꯒ ꯈꯔ ꯉꯧꯔꯦ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ
ꯍꯧꯔꯛꯑꯦ ꯃꯥꯒꯤ ꯇꯥꯠꯁꯦ ꯍꯩ ꯍꯥꯎꯕ꯭ꯔꯅꯦ ꯅꯪꯅ ꯆꯥꯔꯤꯕꯗꯨꯕꯣ ꯍꯥꯎꯋꯤ ꯏꯆꯦꯁꯨ ꯆꯥꯒꯦ ꯍꯥꯏꯔꯣ ꯆꯥꯗ꯭ꯔꯁꯨ ꯌꯥꯔꯦ ꯄꯣꯠꯅꯤꯗ ꯑꯗ ꯅꯪꯅ ꯍꯥꯏꯔꯕꯅꯤꯅ ꯃꯇꯞ ꯑꯃ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯃꯦꯂꯩ ꯇꯃꯨꯕꯤꯒꯤ ꯃꯇꯧꯗꯨ ꯅꯨꯡꯁꯤꯗꯕꯅꯗꯤ ꯂꯣꯏꯔꯕꯅꯤ ꯑꯗꯨꯕꯨ ꯃꯤꯅ ꯆꯥꯔꯤ ꯊꯛꯂꯤꯉꯩꯗꯨꯗ ꯃꯥꯅ ꯇꯧꯔꯛꯂꯤ ꯃꯇꯧꯗꯨꯅ ꯄꯤꯖꯗꯕꯁꯨ ꯍꯦꯛ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯦꯂꯩ ꯄꯣꯠꯐꯝ ꯑꯗꯨꯗꯒꯤ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯒꯁꯨ ꯁꯦꯝꯍꯟꯗꯨꯅ ꯇꯃꯨꯕꯤꯗ ꯄꯤꯖꯔꯤ ꯍꯥꯎꯈ꯭ꯔꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ರೆ ꯃꯦꯂꯩ ꯑꯗꯨꯗꯤ ꯏꯆꯦ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯍꯣꯔꯦꯟ ꯂꯨꯍꯣꯡꯕꯗꯅꯦ ꯀꯔꯤ ꯀꯔꯤ ꯁꯦꯠ ꯆꯥꯕ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇ ꯌꯦꯡꯂꯨꯈꯤꯒꯦ ꯍꯣꯏ ꯏꯆꯦ ꯃꯦꯂꯩ ꯃꯆꯤꯟꯗ ꯁꯨꯝꯅ ꯍꯥꯏꯖꯔꯕꯁꯨ ꯃꯕꯨꯛꯅꯤꯡꯗꯗꯤ ꯇꯃꯨꯕꯤꯕꯨ ꯅꯨꯡꯁꯤꯗꯨꯅ ꯁꯣꯜꯂꯤ ꯁꯛꯇꯥꯁꯤꯒ ꯃꯐꯤ ꯃꯔꯣꯜ ꯌꯥꯝ ꯂꯩꯕꯒꯤ ꯃꯑꯣꯡꯗꯒ ꯉꯥꯡꯉꯤ ꯂꯩꯇꯦ ꯂꯥꯏꯔꯦ ꯍꯥꯏꯔꯗꯤ ꯈꯔꯁꯨ ꯃꯉꯛꯁꯦ ꯅꯣꯜꯂꯛꯎꯗꯅ ꯅꯨꯡꯁꯤꯒꯦ ꯑꯗꯨꯗꯤ ꯅꯠꯇꯦ ꯂꯩꯁꯨ ꯂꯩꯇꯅ ꯂꯩꯕꯅ ꯃꯔꯣꯜ ꯑꯃ ꯁꯥꯔꯤꯕ ꯌꯦꯡꯅꯤꯡꯗꯕꯅ ꯇꯃꯨꯕꯤ ꯃꯌꯨꯝ ꯍꯜꯂꯛꯄꯗ ꯃꯥꯒꯤ ꯅꯨꯄꯥꯗꯨ ꯑꯃꯨꯛ ꯂꯩꯔꯝꯗ꯭ꯔꯦ ꯃꯗꯨꯒꯤ ꯁꯤꯌꯨ ꯌꯥꯗꯕ ꯃꯤꯅꯨꯈꯥꯡꯗꯨꯅ ꯑꯃꯨꯛ ꯀꯗꯥꯏ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯂꯨꯍꯣꯡꯐꯝꯗ ꯀꯔꯤꯅꯣ ꯈꯤꯇꯪ ꯆꯥꯕ ꯐꯪꯒꯗ꯭ꯔꯥ ꯆꯠꯂꯨꯕꯅꯦꯕ ꯑꯗꯨꯁꯨ ꯍꯦꯛ ꯈꯠꯅꯔꯒ ꯂꯥꯛꯏ ꯅꯠꯇꯦ ꯀꯔꯤꯅꯣꯕ ꯑꯩꯅ ꯉꯁꯤ ꯆꯥꯔꯒ ꯂꯦꯟꯗꯣꯏꯁꯤꯕꯣ ꯀ꯭ꯋꯥ ꯃꯇꯞ ꯑꯃꯁꯤꯅꯁꯨ ꯄꯨꯛꯁꯦ ꯊꯜꯂꯨ ꯍꯥꯏꯕ ꯌꯥꯕ ꯅꯠꯇꯦ ꯑꯩꯗꯤꯕꯀꯣ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥꯏꯕꯅꯤꯗ ꯑꯩ ꯁꯛꯁꯤꯅ ꯈꯤꯇꯪ ꯐꯖꯔꯝꯃꯅꯦꯕ ꯅꯨꯄꯥ ꯑꯇꯣꯞꯄ ꯃꯀꯣꯛ ꯐꯥꯔꯒ ꯅꯝꯂꯩ ꯂꯩꯁꯤꯟꯈ꯭ꯔꯒꯦꯕ ꯁꯛꯁꯤꯅꯁꯨ ꯍꯥꯏꯖꯟꯗꯅ ꯊꯤꯖꯜꯂꯤ ꯊꯤꯔꯤꯉꯩ ꯃꯊꯛꯁꯤꯗꯕ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯑꯩꯒꯤ ꯐꯤꯔꯣꯜꯁꯤꯅ ꯃꯔꯣꯜ ꯑꯃ ꯌꯦꯡꯍꯩꯗ꯭ꯔꯦ ꯃꯗꯨꯒꯤ ꯑꯉꯥꯡ ꯃꯀꯣꯛ ꯄꯥꯠꯄ ꯑꯃ ꯂꯩꯈꯤꯕꯗꯨꯅ ꯀꯗꯥꯏ ꯇꯥꯅ ꯆꯠꯈ꯭ꯔꯕꯖꯥꯠꯅꯣ ꯑꯕꯨꯡꯉꯣ ꯏꯃꯨꯡꯗꯒꯤ ꯀꯧꯔꯛꯏ ꯏꯃꯥ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯑꯣ ꯅꯪ ꯆꯠꯇꯤ ꯆꯠꯊꯣꯛꯑꯝꯗꯦꯗꯅ ꯃꯔꯝ ꯃꯣꯛꯏ ꯏꯃꯥ ꯃꯣꯏ ꯃꯈꯥꯒꯤꯗ ꯑꯀꯨ ꯍꯣꯏꯒꯤꯗꯤꯅꯦ ꯍꯣꯔꯦꯟ ꯉꯥ ꯊꯣꯡꯅꯤꯅ ꯈꯨꯔꯥ ꯆꯥꯎꯊꯣꯏꯅ ꯂꯩꯔꯛꯍꯧꯏ ꯑꯩꯈꯣꯏꯁꯨ ꯉꯥ ꯆꯥꯁꯦ ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯤ ꯏꯃꯥ ꯍꯦ ꯀꯥꯏꯗꯩ ꯉꯥꯅꯣ ꯆꯥꯛ ꯊꯣꯡꯅꯤꯡꯉꯥꯏ ꯆꯦꯡꯐꯥꯎ ꯃꯔꯨ ꯑꯝꯇ ꯂꯩꯇ꯭ꯔꯀꯥꯟꯁꯤꯗ ꯅꯄꯥꯗ ꯍꯥꯏ ꯏꯃꯥ ꯅꯪ ꯐꯠꯇꯦ ꯃꯤꯒꯤ ꯃꯃꯥꯗꯤ ꯉꯥ ꯄꯤꯖꯩ ꯄꯥꯕꯅꯁꯨ ꯄꯤꯖꯗꯦ ꯌꯨ ꯑꯗꯨꯝ ꯊꯛꯑꯒ ꯂꯩ ꯑꯗꯨꯗꯤ ꯉꯥ ꯄꯤꯖꯒꯗꯧꯕ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯂꯒ ꯏꯃꯥ ꯀꯧꯔꯣꯗꯅ ꯏꯃꯥ ꯉꯥ ꯆꯥꯁꯦ ꯍꯥꯏꯕꯅꯤ ꯑꯩ ꯉꯥ ꯆꯥꯅꯤꯡꯉꯦꯕ ꯇꯃꯨꯕꯤ ꯋꯥꯈꯜ ꯑꯃ ꯂꯥꯛꯂꯗꯨꯅ ꯍꯩ ꯏꯕꯨꯡꯉꯣ ꯃꯣꯏ ꯑꯀꯨ ꯍꯣꯏꯒꯤꯔꯥ ꯉꯥ ꯊꯣꯡꯉꯦꯗꯣ ꯍꯣꯔꯦꯟꯅꯦ ꯏꯃꯥꯒ ꯆꯠꯇꯨꯅ ꯆꯥꯔꯨꯁꯤ ꯉꯥꯏꯍꯥꯛ ꯉꯥꯏꯔꯒ ꯆꯠꯁꯤꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯂꯝꯁꯤꯠ ꯋꯥꯏꯔꯝ ꯇꯧꯗꯨꯅ ꯙꯨꯞ ꯊꯥꯎꯃꯩ ꯀꯠꯀꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗ ꯅꯨꯃꯤꯠ ꯇꯥꯕ ꯉꯥꯏꯗꯨ ꯂꯩꯔꯤ ꯇꯃꯨꯕꯤ ꯀꯣꯔꯧ ꯃꯥꯅ ꯃꯌꯨꯝ ꯆꯪꯈ꯭ꯔꯦ ꯍꯥꯏꯕ ꯀꯥꯟꯗꯨꯗ ꯃꯆꯥꯅꯨꯄꯥꯕꯨ ꯃꯈꯨꯠ ꯁꯝꯗꯨꯅ ꯊꯪꯅꯕ ꯃꯈꯥ ꯊꯪꯕꯒꯤ ꯆꯥꯎꯊꯣꯏ ꯍꯣꯏꯗ ꯂꯥꯛꯂꯤ ꯇꯥꯅ ꯆꯥꯔꯤꯁꯨ ꯆꯥꯎꯊꯣꯏ ꯍꯣꯏꯅ ꯊꯣꯡꯂꯤꯕ ꯏꯟꯁꯥꯡꯗꯨ ꯐꯗꯤꯒꯣꯝ ꯊꯥꯛꯂꯝꯗꯥꯏ ꯍꯥꯏꯕꯗꯨ ꯍꯦꯛ ꯑꯣꯏꯔꯝꯃꯤ ꯇꯃꯨꯕꯤꯒꯤ ꯃꯕꯨꯛꯅꯤꯡꯗꯗꯤ ꯍꯔꯥꯎꯖꯔꯤ ꯇꯃꯨꯕꯤ ꯎꯄꯥꯏ ꯊꯤ ꯐꯥꯎꯔꯛꯏ ꯏꯆꯦ ꯆꯥꯛ ꯊꯣꯡꯂꯕ꯭ꯔꯣ ꯍꯣꯏ ꯊꯣꯡꯉꯦ ꯏꯟꯁꯥꯡꯕꯨꯗꯤ ꯂꯣꯏꯗ꯭ꯔꯤ ꯀꯣꯏꯔꯛꯏꯔꯣ ꯍꯣꯏ ꯏꯆꯦ ꯀꯔꯤ ꯏꯟꯁꯥꯡꯕꯨ ꯊꯣꯡꯂꯤꯅꯣꯅꯦ ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦ ꯀꯥꯡꯁꯣꯏ ꯃꯥꯜꯂꯤꯗ ꯑꯁ ꯆꯥꯛꯄꯨ ꯑꯗꯨꯝ ꯂꯥꯝꯈꯠꯂꯦ ꯇꯧꯔꯤꯁꯦ ꯃꯅꯝꯁꯦ ꯑꯩꯗꯤꯅꯦ ꯏꯆꯦ ꯉꯥ ꯌꯦꯟꯒꯗꯤ ꯀꯌꯥꯕꯨ ꯆꯥꯅꯤꯡꯗ꯭ꯔꯦꯗ ꯆꯥꯃꯟꯗꯅ ꯀꯥꯡꯁꯣꯏꯒꯨꯝꯕꯁꯤꯅ ꯍꯦꯟꯅ ꯑꯩꯗꯤ ꯄꯥꯝꯃꯤ ꯉꯁꯤꯗꯤ ꯏꯆꯦ ꯍꯣꯏꯗꯤ ꯍꯦꯛꯇꯅꯦ ꯆꯥꯊꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯆꯥꯃꯤꯟꯅꯗꯕꯁꯨ ꯀꯨꯏꯔꯦ ꯏꯃꯥ ꯏꯆꯥ ꯈꯖꯤꯛ ꯍꯦꯛ ꯆꯥꯊꯣꯛꯈꯤꯕ ꯍꯥꯏꯗꯨꯅꯤ ꯃꯦꯔꯥ ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤ ꯆꯥꯃꯟꯗꯅ ꯆꯥꯅꯤꯡꯗ꯭ꯔꯦ ꯀꯥꯏꯅ ꯆꯥꯕ ꯐꯪꯗꯦꯗꯤ ꯍꯥꯏꯅꯤꯡꯗꯦꯅꯦ ꯆꯤꯟꯗꯨꯝꯕꯤꯁꯦ ꯑꯁꯤ ꯈꯜꯂꯒ ꯃꯦꯔꯥ ꯇꯃꯨꯕꯤ ꯇꯃꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯥꯏꯗꯒꯤ ꯀꯥꯡꯁꯣꯏ ꯅꯠꯇꯦꯅꯦ ꯅꯪꯕꯣ ꯉꯥ ꯊꯣꯡꯕꯅꯤꯅꯦ ꯑꯁ ꯉꯥꯅꯦꯕ ꯇꯟꯗꯤ ꯇꯟꯈ꯭ꯔꯦꯗ ꯍꯣꯏꯗ ꯆꯥꯅꯤꯡꯗ꯭ꯔꯁꯨ ꯈꯔ ꯍꯦꯛ ꯆꯥꯕ ꯍꯥꯏꯗꯨꯅꯤ ꯆꯥꯛ ꯊꯣꯡꯗꯅꯕꯅꯦꯕ ꯀꯔꯤꯅꯣꯅꯦ ꯇꯃꯨꯕꯤ ꯇꯣꯝꯕꯅ ꯀꯗꯥꯏ ꯆꯥꯔꯛꯀꯅꯤ ꯍꯥꯏꯔꯤꯅꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯆꯥꯛ ꯊꯣꯡꯗ꯭ꯔꯤꯁꯤꯕꯣ ꯑꯁ ꯏꯆꯦ ꯃꯥꯕꯨ ꯃꯤ ꯑꯣꯏꯅ ꯊꯥꯕ ꯌꯥꯕ꯭ꯔꯅꯦ ꯃꯥꯗꯤꯅꯦ ꯃꯥꯒꯤ ꯁꯔꯨꯛ ꯈꯥꯛꯄꯒꯤ ꯀꯥꯟꯅꯕꯒ ꯂꯩꯕꯖꯥꯠ ꯅꯠꯇꯦ ꯏꯃꯥ ꯏꯆꯥꯗ ꯊꯜꯂꯒ ꯌꯥꯔꯤ ꯍꯣꯏ ꯅꯣꯏ ꯈꯔ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ ꯍꯣꯏ ꯈꯔꯁꯤ ꯍꯦꯛ ꯆꯥꯃꯤꯟꯅꯔꯁꯤ ꯇꯃꯨꯕꯤꯒꯤ ꯏꯀꯥꯏ ꯈꯪꯗꯕ ꯃꯤꯉꯝꯕ ꯃꯇꯧꯗꯨꯗ ꯀꯔꯝꯅ ꯄꯤꯖꯗꯅ ꯇꯣꯛꯀꯅꯤ ꯃꯦꯔꯥ ꯃꯈꯣꯏꯒꯤ ꯏꯃꯨꯡꯒꯤꯅꯤ ꯍꯥꯏꯗꯨꯅ ꯊꯣꯡꯂꯤꯕ ꯆꯥꯛꯇꯣ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥꯒꯤꯁꯨ ꯁꯔꯨꯛ ꯈꯥꯏꯕꯤꯗꯨꯅ ꯄꯤꯖꯔꯤ ꯑꯗꯨꯕꯨ ꯏꯀꯥꯏꯕ ꯇꯁꯦꯡꯅ ꯈꯪꯗꯕ ꯇꯃꯨꯕꯤ ꯃꯦꯔꯥꯒꯤ ꯄꯨꯈꯝ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯏꯆꯦ ꯆꯥꯛꯇꯣ ꯂꯦꯝꯗ ꯑꯣꯏꯔꯕꯗꯤ ꯁꯤꯗ ꯍꯥꯞꯄꯤꯔꯛꯑꯣ ꯑꯩꯗꯤꯅꯦ ꯆꯥꯛ ꯂꯦꯝꯕꯁꯦ ꯌꯥꯝ ꯄꯥꯝꯃꯨꯖꯈ꯭ꯔꯦ ꯑꯩ ꯍꯦꯛꯇ ꯂꯧꯁꯤꯜꯂꯒꯦꯀꯣ ꯏꯆꯦ ꯃꯦꯔꯥꯗꯤ ꯐꯖꯅꯕꯨ ꯆꯥꯗ꯭ꯔꯤꯕꯅꯤ ꯑꯗꯨꯕꯨ ꯇꯃꯨꯕꯤꯅ ꯃꯦꯔꯥꯒꯤ ꯈꯖꯤꯛ ꯍꯥꯞꯂꯤꯕ ꯆꯥꯛ ꯑꯗꯨꯁꯨ ꯂꯧꯁꯤꯟꯗꯨꯅ ꯆꯥꯈ꯭ꯔꯦ ꯏꯀꯥꯏꯒꯗꯧ ꯃꯥꯅ ꯏꯀꯥꯏꯗ꯭ꯔꯦ ꯏꯀꯥꯏꯔꯣꯏꯗꯕ ꯃꯦꯔꯥ ꯃꯥꯅ ꯑꯣꯏꯅ ꯏꯀꯥꯏꯔꯦ ꯇꯃꯨꯕꯤ ꯃꯆꯥꯗ ꯃꯣꯟꯁꯤꯟꯗꯨꯅ ꯏꯕꯨꯡꯉꯣ
ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯨꯒꯤ ꯄꯨꯈꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯥꯛ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯔꯛꯏ꯫ ꯏꯕꯨꯡꯉꯣ ꯑꯣꯛꯇ꯭ꯔꯕꯣ? ꯑꯁꯤ ꯍꯥꯏꯔꯒ ꯑꯀꯨꯒꯤ ꯄꯨꯈꯝꯗ ꯌꯦꯡꯉꯤ ꯑꯗꯨꯒ ꯆꯥꯛ ꯑꯃꯠꯇ ꯌꯥꯎꯕ ꯎꯗꯕꯗꯨꯗ ꯑꯃꯨꯛ ꯃꯈꯥ ꯇꯥꯔꯛꯏ꯫ ꯇꯣ ꯌꯨꯝꯗ ꯑꯃꯨꯛ ꯐꯖꯅ ꯆꯥꯔꯁꯤ, ꯁꯤꯗꯤ ꯈꯤꯇꯪ ꯃꯍꯥꯎ ꯌꯦꯡꯕꯅꯤꯗ꯫ ꯏꯃꯥ ꯑꯩ ꯑꯣꯛꯑꯦ꯫ ꯍꯣ ꯐꯔꯦ ꯐꯔꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯦꯔꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯅꯣꯛꯁꯤꯟꯅꯔꯒ ꯑꯉꯥꯡꯅꯦꯅ ꯆꯥꯛꯁꯦ ꯈꯖꯤꯛ ꯆꯥꯕꯁꯤꯗ ꯃꯕꯨꯛꯁꯦ ꯍꯦꯛꯇ ꯊꯜꯂꯦ ꯍꯥꯏꯔꯤꯁꯤ ꯌꯦꯡꯉꯣ, ꯌꯥꯝꯅ ꯆꯥꯎꯕ ꯍꯥꯏꯕꯁꯦ ꯍꯦꯛꯇ ꯌꯥꯗꯕ ꯃꯁꯤ ꯑꯉꯥꯡꯁꯦ꯫ ꯃꯦꯔꯥ ꯃꯥꯁꯨ ꯑꯣꯛꯇ꯭ꯔꯤ ꯑꯗꯨꯕꯨ ꯃꯆꯥ ꯑꯀꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯃꯨꯛ ꯍꯪꯉꯤ꯫ ꯑꯀꯨ ꯅꯪꯕꯨ ꯅꯕꯨꯛ ꯊꯜꯂꯕ꯭ꯔꯣ? ꯏꯃꯥ ꯊꯟꯗꯤꯌꯦ꯫ ꯃꯆꯥꯅ ꯃꯕꯨꯛ ꯊꯟꯗꯦ ꯍꯥꯏꯕꯗꯨꯗ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯆꯥ ꯈꯔ ꯌꯥꯎꯔꯤꯕꯗꯨ ꯃꯆꯥꯗ ꯍꯥꯞꯄꯤꯔꯒꯦ ꯈꯟꯗꯨꯅ ꯍꯥꯏꯔꯛꯏ꯫ ꯍꯩ ꯃꯃꯥ, ꯄꯨꯈꯝꯗꯣ ꯍꯥꯏꯐꯦꯠꯇ ꯊꯥꯡꯒꯠꯂꯨ, ꯑꯀꯨꯒꯤ ꯆꯥꯛ ꯍꯥꯞꯄꯤꯒꯦ꯫ ꯇꯃꯨꯕꯤ ꯆꯥꯎꯊꯣꯏꯅ ꯃꯆꯥꯗ ꯍꯥꯞꯂꯤꯕ ꯆꯥꯛꯇꯨ ꯃꯉꯣꯟꯗ ꯑꯣꯏꯅ ꯍꯥꯞꯍꯟꯅꯤꯡꯉꯤ ꯑꯗꯨꯕꯨ ꯑꯗꯨꯃꯛꯇꯤ ꯍꯥꯏꯔꯨꯗ꯭ꯔꯦ꯫ ꯇꯁꯦꯡꯅ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯍꯦꯟꯅ ꯆꯥꯔꯤꯕꯅꯤ ꯆꯥꯛꯇꯨ꯫ ꯑꯕꯨꯡꯉꯣꯁꯨ ꯆꯥꯛꯇꯨ ꯇꯞꯇꯥꯏ ꯆꯥꯔꯗꯨꯅ ꯑꯣꯛꯂꯤꯕꯅꯤ꯫ ꯃꯤꯔꯥꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯑꯃꯠꯇ ꯑꯣꯛꯄ ꯅꯠꯇꯦ, ꯃꯈꯣꯏ ꯑꯣꯛꯇ꯭ꯔꯕꯁꯨ ꯀꯩꯁꯨ ꯈꯜꯂꯨꯗꯦ ꯑꯗꯨꯕꯨ ꯃꯁꯥꯅ ꯑꯣꯛꯇꯕꯗꯨꯗꯤ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯇꯦ꯫ ꯃꯇꯥꯡ ꯑꯗꯨꯗ ꯇꯃꯨꯕꯤ ꯒꯛ ꯂꯥꯎꯅ ꯈꯥꯒꯦꯔꯛꯂꯒ ꯃꯤꯔꯥꯗ ꯍꯥꯏꯔꯛꯏ꯫ ꯏꯆꯦ, ꯏꯟꯁꯥꯡꯁꯦ ꯑꯣꯟꯊꯣꯛꯅ ꯍꯥꯎꯈ꯭ꯔꯦ꯫ ꯑꯩ ꯅꯣꯡꯃꯅꯦ ꯉꯥ ꯂꯩꯔꯒ ꯂꯥꯛꯀꯦ ꯑꯗꯨꯒ ꯏꯆꯦꯅ ꯐꯖꯅ ꯊꯣꯡꯂꯒ ꯁꯨꯃꯥꯏꯅ ꯆꯥꯁꯤ꯫ ꯑꯗꯣ ꯌꯥꯝ ꯊꯦꯡꯈ꯭ꯔꯦ, ꯅꯅꯥꯎ ꯅꯨꯄꯥ ꯌꯨꯉꯥꯎꯕꯗꯣ ꯍꯜꯂꯛꯂꯕ ꯇꯥꯔꯦ꯫ ꯑꯩ ꯂꯨꯈꯥꯛ ꯂꯣꯏꯁꯤꯟꯕꯒ ꯌꯥꯎꯗ꯭ꯔꯦꯀꯣ ꯏꯆꯦ꯫ ꯇꯥꯗ ꯍꯧꯒꯠꯂꯦ꯫ ꯑꯀꯨ ꯅꯪꯁꯨ ꯆꯥꯍꯧꯈꯣꯀꯣ, ꯑꯉꯥꯡꯅ ꯆꯥꯛ ꯌꯥꯝ ꯆꯥꯕ ꯐꯠꯇꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯁꯟꯅꯔꯒ ꯇꯃꯨꯕꯤ ꯃꯆꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩꯃꯥ ꯏꯆꯥꯕꯨ ꯇꯨꯝꯅꯤꯡꯂꯕ꯭ꯔꯣ? ꯂꯥꯛꯑꯣ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯠꯂꯁꯤ, ꯏꯃꯥꯅ ꯁꯨꯝꯕꯤꯔꯗꯣꯏꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯍꯧꯒꯠꯇꯨꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯈꯨꯖꯥꯝ ꯌꯥꯎꯕ ꯀꯣꯝꯄꯥꯛ ꯑꯗꯨꯗ ꯃꯈꯨꯠꯇꯨ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯍꯥꯝꯂꯒ ꯊꯣꯛꯈ꯭ꯔꯦ꯫ ꯆꯥꯎꯊꯣꯏꯒꯤ ꯃꯇꯩ ꯃꯅꯥꯎꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥ ꯆꯠꯈ꯭ꯔꯤꯕꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯃꯈꯣꯏ ꯆꯠꯈ꯭ꯔꯕꯗ ꯆꯥꯎꯊꯣꯏ ꯃꯥꯒꯤ ꯅꯨꯄꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯍꯩ ꯃꯃꯥ, ꯑꯁꯤꯒꯨꯝꯕ ꯍꯧꯅ ꯂꯣꯟꯆꯠ ꯈꯪꯗꯕ ꯃꯇꯨꯡ ꯌꯨꯝꯁꯤ ꯆꯪꯍꯟꯒꯅꯨꯀꯣ, ꯃꯈꯣꯏꯒꯤ ꯃꯇꯧꯁꯦ ꯏꯆꯥꯅꯒ ꯃꯇꯧ ꯇꯝꯂꯛꯀꯅꯤ꯫ ꯍꯩꯃꯥ ꯃꯣꯏ ꯄꯥꯎꯁꯨ ꯎꯕꯤꯔꯤꯕ ꯅꯠꯇ꯭ꯔꯣ? ꯉꯁꯥꯏꯗꯒꯤ ꯂꯨꯝꯗꯨꯅ ꯂꯩꯔꯤꯕꯗꯨꯕꯣ ꯇꯥꯜꯂꯨꯕ ꯌꯥꯔꯤꯕ꯭ꯔꯣ? ꯑꯁꯨꯝꯅ ꯇꯃꯨꯕꯤꯒꯤ ꯃꯃꯥ ꯃꯆꯥꯅ ꯍꯜꯂꯛꯄꯗ ꯇꯣꯝꯕ ꯍꯜꯂꯛꯑꯝꯗ꯭ꯔꯤ꯫ ꯃꯁꯤꯒꯤ ꯌꯨꯉꯥꯎꯕꯁꯦ ꯍꯧꯖꯤꯛꯐꯥꯎ ꯍꯜꯂꯛꯑꯝꯗ꯭ꯔꯤꯕ? ꯍꯣꯏꯗ ꯀꯔꯤꯒꯤ ꯁꯦꯟꯅꯔꯨꯗꯣꯏꯅꯣ, ꯍꯜꯂꯛꯅꯤꯡ ꯃꯇꯝꯗꯅꯦ ꯃꯥꯔꯦ ꯍꯟꯖꯔꯛꯁꯅꯤ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯕꯨꯛ ꯊꯜꯂꯕꯅꯤꯅ ꯃꯆꯥꯅꯨꯄꯥꯒ ꯐꯃꯨꯡ ꯀꯥꯈꯠꯇꯨꯅ ꯇꯨꯝꯈ꯭ꯔꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕꯗ ꯇꯃꯨꯕꯤ ꯅꯨꯃꯤꯠꯅ ꯀꯣꯛꯇꯣꯟ ꯌꯧꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯤꯀꯞ ꯊꯣꯔꯛꯂꯗꯨꯅ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯅꯨꯄꯥꯗꯤ ꯂꯩꯔꯝꯗꯦ꯫ ꯀꯔꯤꯅꯣꯅꯦ ꯃꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯣ, ꯑꯍꯤꯡ ꯍꯜꯂꯛꯇ꯭ꯔꯤꯕ ꯖꯥꯠꯂꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯄꯥꯟꯗ ꯊꯣꯛꯂꯛꯏ꯫ ꯇꯃꯨꯕꯤ ꯏꯁꯧ ꯂꯥꯡꯗꯨꯅ ꯑꯣꯛꯇꯦꯗꯀꯣ ꯂꯥꯏꯃ, ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯗꯤ ꯐꯅ ꯊꯛꯂꯨꯔꯕꯁꯨ ꯉꯥꯎꯔꯨꯔꯕꯁꯨ ꯌꯨꯝꯁꯤꯗ ꯍꯜꯂꯛꯎ ꯍꯥꯏꯕꯅꯤꯗ꯫ ꯁꯥ ꯎꯆꯦꯛ ꯐꯥꯎꯕ ꯅꯨꯃꯤꯠ ꯇꯥꯔꯗꯤ ꯃꯀꯣꯟꯗ ꯆꯪꯅꯤ ꯈꯪꯉꯦꯕ꯫ ꯄꯨꯔꯥ ꯑꯣꯛꯇꯕ ꯅꯨꯄꯥꯅꯤꯀꯣ, ꯑꯣꯛꯇꯕ ꯅꯨꯄꯥꯅꯤ ꯃꯗꯨ, ꯑꯣꯛꯇꯕ ꯍꯥꯏꯕ ꯄꯨꯔꯥ ꯑꯣꯛꯇꯕ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯏꯔꯨꯗꯨ ꯍꯥꯏꯐꯦꯠ ꯖꯣꯝ ꯂꯨꯖꯊꯣꯛꯂꯒ ꯃꯥꯒꯤ ꯑꯃꯟꯕ ꯁꯨꯛꯁꯨ ꯁꯨꯗꯕ ꯃꯐꯤꯗꯨ ꯁꯦꯠꯇꯨꯅ ꯀꯔꯥꯏꯗ ꯀꯔꯤ ꯆꯠꯄ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯄꯨꯔꯣꯏꯕꯅ ꯍꯜꯂꯛꯇ꯭ꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ, ꯀꯗꯥꯏꯗ ꯆꯠꯈꯤ, ꯊꯤꯔꯨꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯕ ꯅꯠꯇꯦ ꯇꯃꯨꯕꯤ ꯃꯉꯣꯟꯗ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯇꯞꯐꯤꯡ ꯆꯦꯜꯂꯛꯇꯨꯅ ꯏꯅꯦ ꯂꯩꯕ꯭ꯔꯣ? ꯏꯅꯦ ꯇꯥꯕ꯭ꯔꯣ? ꯏꯅꯦ ꯇꯃꯨꯕꯤ! ꯀꯩꯗꯧꯔꯦ ꯄꯤꯕ ꯑꯗꯨꯛ ꯐꯤꯡꯉꯤꯗꯨꯅ? ꯏꯅꯦ, ꯈꯨꯔꯥ ꯊꯣꯏꯕꯗꯣ ꯃꯃꯥꯡ ꯂꯧꯕꯨꯛꯀꯤ ꯁꯤꯗꯥꯏꯗ ꯂꯩꯕ ꯈꯣꯡꯕꯥꯟꯗꯨꯗ ꯇꯥꯔꯒ ꯂꯩꯍꯧꯏ꯫ ꯇꯃꯨꯕꯤ ꯊꯧꯑꯣꯏꯗꯅ ꯏꯃꯥꯏ ꯄꯦꯝꯃ, ꯑꯗꯨꯃꯥꯏꯅ ꯇꯧꯖꯗꯅ ꯑꯗꯨꯝ ꯂꯩꯔꯕꯗꯨꯕꯣ ꯇꯥꯒꯦ ꯉꯥꯎꯕ ꯍꯜꯂꯒ ꯃꯔꯥꯏ ꯍꯟꯖꯔꯛꯁꯅꯤ꯫ ꯏꯅꯦ ꯈꯨꯔꯥꯗꯣ ꯁꯣꯔ ꯍꯣꯜꯍꯧꯗ꯭ꯔꯦ, ꯑꯍꯜꯁꯤꯡꯅ ꯏꯅꯦ ꯀꯧꯔꯁꯨ ꯂꯥꯛꯄꯅꯤ, ꯁꯟ ꯁꯦꯟꯕ ꯆꯠꯄꯗ ꯎꯔꯛꯄꯅꯤ꯫ ꯇꯃꯨꯕꯤ ꯈꯣꯡꯗꯒꯤ ꯇꯣꯟ ꯐꯥꯎꯕ ꯇꯨ ꯆꯨꯡꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯍꯥ, ꯑꯁꯦꯡꯕꯔ ꯄꯤꯕ? ꯑꯁꯦꯡꯕꯔꯕ ꯄꯤꯕ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯑꯁꯤ ꯍꯥꯏꯗꯨꯅ ꯇꯃꯨꯕꯤ ꯃꯃꯥꯡ ꯂꯧꯕꯨꯛ ꯇꯥꯟꯅ ꯆꯦꯜꯂꯤ꯫ ꯇꯃꯨꯕꯤ ꯂꯧꯕꯨꯛ ꯑꯗꯨꯒꯤ ꯁꯤꯗꯥꯏꯗ ꯂꯩꯔꯤꯕ ꯈꯣꯡꯕꯥꯟ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗꯕ ꯍꯛꯆꯥꯡ ꯑꯣꯏꯅ ꯇꯥꯔꯒ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯇꯨꯃꯤꯟ ꯐꯝꯊꯗꯨꯅ ꯉꯥꯏꯍꯥꯛ ꯌꯦꯡꯂꯒ ꯇꯞꯅ ꯍꯥꯏꯔꯛꯏ꯫ ꯃꯣꯏ ꯄꯥꯕꯨꯡ ꯂꯦꯝꯅ ꯃꯥꯡꯉꯤꯗꯀꯣ, ꯑꯁꯨꯝꯅ ꯇꯧꯔꯝꯕ ꯅꯠꯇꯦꯗꯀꯣ, ꯑꯩꯅ ꯐꯠꯃꯟꯗꯕꯗꯒꯤ ꯅꯪꯒꯤ ꯐꯤꯕꯝꯁꯦ ꯑꯁꯤ ꯌꯧꯅ ꯑꯣꯏꯈꯤꯕꯅꯤꯀꯣ ꯃꯣꯏ ꯄꯥꯕꯨꯡ꯫ ꯑꯩ ꯂꯥꯜꯂꯦ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯩ ꯃꯈꯣꯏ ꯄꯥꯕꯨꯡꯗ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ꯫ ꯃꯁꯥ ꯃꯋꯥꯕꯨ ꯀꯔꯝꯅ ꯂꯣꯏꯅꯒꯅꯤ ꯈꯪꯂꯨꯗꯕ ꯑꯩꯒꯤ ꯏꯔꯥꯜꯅꯦ꯫ ꯑꯩ ꯉꯁꯤꯗꯤ ꯌꯥꯝꯅ ꯅꯤꯡꯉꯝꯂꯛꯇ꯭ꯔꯦ ꯃꯈꯣꯏ ꯄꯥꯕꯨꯡ꯫ ꯏꯁꯥꯁꯦ ꯏꯇꯣꯝꯇ ꯀꯔꯝꯅ ꯀꯣꯜꯂꯨ ꯍꯥꯏꯕꯅꯣ? ꯍꯧꯒꯠꯂꯣ ꯃꯣꯏ ꯄꯥꯕꯨꯡ꯫
ꯑꯁꯤ ꯍꯥꯏꯗꯨꯅ ꯄꯦꯟꯅ ꯀꯞꯆꯔꯤ ꯂꯩꯀꯥꯏ ꯈꯨꯜꯒꯤ ꯃꯅꯦ ꯃꯆꯦꯁꯤꯡꯅ ꯇꯃꯨꯕꯤꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯑꯁꯤꯕ ꯍꯛꯆꯥꯡꯗꯨꯒꯤ ꯃꯊꯧ ꯃꯉꯝ ꯈꯨꯜꯗꯨꯒꯤ ꯅꯨꯄꯥꯁꯤꯡꯗꯨꯅ ꯄꯥꯡꯊꯣꯛꯄꯤꯗꯨꯅ ꯂꯣꯏꯁꯤꯟꯈ꯭ꯔꯦ꯫ ꯇꯃꯨꯕꯤ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ꯫ ꯃꯥ ꯍꯧꯖꯤꯛꯇꯤ ꯌꯥꯝꯅ ꯄꯦꯜꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯅꯣꯝꯗꯨꯅ ꯇꯦꯛꯂꯤ ꯇꯦꯛꯂꯤ ꯌꯨꯝ ꯄꯨꯖꯔꯝꯕ ꯃꯥꯒꯤ ꯅꯨꯄꯥꯕꯨꯁꯨ ꯇꯃꯨꯕꯤ ꯃꯥꯅ ꯁꯨꯅꯤꯡꯗꯕ ꯃꯆꯥ ꯃꯋꯥꯕꯨ ꯅꯤꯡꯊꯤꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯗꯕ ꯄꯨꯝꯅꯃꯛ ꯑꯁꯤꯅ ꯇꯣꯝꯕ ꯃꯥꯒꯤ ꯂꯝꯆꯠꯁꯨ ꯄꯨꯝꯑꯣꯟ ꯑꯣꯟꯈꯤꯕꯅꯤ꯫ ꯑꯍꯜ ꯂꯃꯟ ꯀꯌꯥ ꯑꯃ ꯇꯣꯝꯕꯒꯤ ꯑꯁꯤꯕ ꯍꯪꯕ ꯂꯥꯛꯂꯤ꯫ ꯇꯃꯨꯕꯤ ꯐꯤ ꯑꯉꯧꯕ ꯁꯦꯠꯇꯨꯅ ꯃꯪꯒꯣꯜ ꯃꯆꯤꯗ ꯐꯝꯂꯒ ꯅꯤꯡꯉꯝꯗꯅ ꯇꯦꯡꯊꯥꯗꯨꯅ ꯀꯞꯂꯤ꯫ ꯇꯃꯨꯕꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯐꯥꯎꯕ ꯈꯪꯗ꯭ꯔꯕꯅꯤ꯫ ꯍꯤꯡꯂꯤꯉꯩꯗ ꯅꯣꯡꯃꯇ ꯀꯔꯤ ꯆꯥꯔꯤ ꯀꯔꯤ ꯊꯛꯂꯤ ꯌꯦꯡꯂꯨꯗ꯭ꯔꯕꯁꯨ ꯃꯄꯨꯔꯣꯏꯕ ꯀꯧꯕꯅꯤꯅ ꯊꯋꯥꯏ ꯊꯥꯈ꯭ꯔ ꯃꯇꯝꯁꯤꯗ ꯄꯨꯝꯅꯃꯛ ꯅꯤꯡꯉꯝꯂꯛꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯣꯏ ꯄꯥꯕꯨꯡ, ꯑꯩꯅ ꯃꯣꯏ ꯄꯥꯕꯨꯡꯗ ꯉꯥꯡꯂꯣꯏꯗꯕ ꯍꯥꯏꯔꯣꯏꯗꯕ ꯀꯌꯥ ꯑꯃ ꯍꯥꯏꯈ꯭ꯔꯦ꯫ ꯃꯃꯥ ꯑꯃ ꯑꯣꯏꯕꯒꯤ ꯂꯣꯟꯆꯠꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯕꯨ ꯏꯆꯥ ꯑꯄꯤꯛꯄꯁꯤꯒ ꯀꯝꯗꯧꯅ ꯂꯩꯍꯧ ꯍꯥꯏꯕꯅꯣ? ꯑꯃꯨꯛꯇꯒ ꯍꯜꯂꯛꯈꯨꯑꯣ ꯃꯈꯣꯏ ꯄꯥꯕꯨꯡ, ꯑꯃꯨꯛꯇꯒ ꯍꯜꯂꯛꯈꯨꯑꯣ꯫ ꯑꯁꯨꯝꯅ ꯀꯞꯄ ꯌꯥꯕ ꯀꯞꯂꯦ, ꯑꯗꯨꯕꯨ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯇꯣꯝꯕꯒꯤ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ꯫ ꯇꯃꯨꯕꯤ ꯃꯥꯒꯤ ꯃꯄꯨꯔꯣꯏꯕ ꯂꯩꯔꯤꯉꯩꯗꯗꯤ ꯄꯨꯝꯅꯃꯛ ꯀꯣꯝꯊꯣꯛꯇꯨꯅ ꯂꯩꯔꯝꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯇꯣꯝꯇ ꯉꯥꯏꯔ ꯃꯤꯀꯨꯞꯇꯨꯗꯗꯤ ꯋꯥꯈꯜ ꯄꯪꯄꯤꯛꯇ ꯄꯤꯛꯁꯤꯜꯂꯛꯄꯒꯨꯝ ꯃꯁꯥꯒꯤꯗꯃꯛ ꯃꯃꯥ ꯃꯥ ꯅꯠꯇꯅ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯇꯃꯨꯕꯤ ꯃꯤꯒꯤ ꯂꯧꯕꯨꯛ ꯀꯨꯝꯂꯒ ꯐꯪꯂꯛꯄ ꯁꯦꯜ ꯑꯗꯨꯅ ꯂꯂꯣꯟꯁꯦꯟ ꯑꯣꯏꯔꯒ ꯃꯤ ꯑꯃꯗꯒꯤ ꯏꯟꯁꯥꯡ ꯅꯥꯄꯤ ꯇꯦꯛꯇꯨꯅ ꯀꯩꯊꯦꯜꯗ ꯄꯨꯗꯨꯅ ꯌꯣꯟꯕ ꯍꯧꯔꯛꯏ꯫ ꯑꯁꯨꯝꯅ ꯇꯃꯨꯕꯤꯒꯤ ꯏꯃꯨꯡꯗꯨ ꯈꯔ ꯃꯈꯩꯗꯤ ꯑꯣꯜꯂꯤ꯫ ꯆꯥꯕꯁꯨ ꯈꯔ ꯃꯅꯤꯡ ꯊꯨꯡꯖꯔꯦ꯫ ꯑꯗꯨꯕꯨ ꯃꯥꯅ ꯇꯧꯖꯔꯨꯔꯤꯕꯁꯤꯡꯗꯨꯒꯤ ꯄꯥꯞꯅꯔꯥ ꯅꯠꯇ꯭ꯔꯒ ꯅꯨꯡꯗꯝ ꯊꯤꯅꯕꯨ ꯇꯝꯕꯤꯔꯝꯕꯅꯔꯥ? ꯃꯥꯒꯤ ꯑꯃꯠꯇ ꯉꯥꯏꯔꯕ ꯑꯕꯨꯡꯉꯣ ꯑꯉꯥꯡ ꯃꯌꯥꯝꯒ ꯄꯨꯟꯅ ꯁꯥꯟꯅꯕꯗ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯇꯥꯁꯤꯟꯗꯨꯅ ꯏꯔꯥꯛꯅꯔꯒ ꯊꯋꯥꯏꯒ ꯍꯛꯆꯥꯡꯒ ꯈꯥꯏꯅꯈ꯭ꯔꯦ꯫ ꯃꯐꯝ ꯑꯗꯨꯗ ꯁꯥꯟꯅꯃꯤꯟꯅꯕ ꯑꯉꯥꯡ ꯑꯃꯅ ꯊꯦꯡꯅ ꯃꯃꯥ ꯃꯄꯥꯗ ꯆꯦꯜꯂꯛꯇꯨꯅ ꯄꯥꯎ ꯇꯝꯕ ꯑꯣꯏꯕꯅ ꯑꯕꯨꯡꯉꯣꯒꯤ ꯊꯋꯥꯏ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯗꯨꯃꯛ ꯊꯋꯥꯏ ꯍꯛꯆꯥꯡ ꯈꯥꯏꯅꯔꯝꯂꯦ꯫ ꯄꯥꯎ ꯑꯁꯤ ꯅꯨꯄꯥ ꯑꯃꯅ ꯀꯩꯊꯦꯜꯗ ꯆꯠꯇꯨꯅ ꯇꯃꯨꯕꯤꯗ ꯇꯝꯂꯨꯔꯦ꯫ ꯀꯣꯔꯧꯅ "ꯇꯦꯃꯥ, ꯑꯕꯨꯡꯉꯣꯗꯣ ꯌꯨꯝꯗꯣꯝꯗ ꯆꯠꯁꯤ." ꯇꯃꯨꯕꯤ ꯀꯣꯔꯧꯅ ꯆꯤꯡꯗꯅ ꯇꯝꯂꯤ ꯄꯥꯎꯗꯨꯗ ꯄꯥꯈꯠꯅ "ꯀꯣꯔꯧ, ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ? ꯁꯤ ꯏꯇꯩꯃꯗ ꯃꯌꯦꯛ ꯁꯦꯡꯅ ꯍꯥꯏꯌꯨ꯫ ꯑꯕꯨꯡꯉꯣ ꯀꯩꯗꯧꯔꯒꯦ?" "ꯌꯨꯝꯗꯥꯅ ꯆꯠꯁꯤ ꯇꯦꯃꯥ." ꯇꯃꯨꯕꯤ ꯆꯤꯡꯅꯕ ꯁꯨꯝ ꯍꯦꯟꯒꯠꯂꯛꯇꯨꯅ "ꯍꯥꯏꯌꯨ ꯀꯣꯔꯧ, ꯁꯤ ꯑꯩꯒꯤ ꯏꯆꯥꯗꯣ ꯀꯩꯗꯧꯔꯒꯦꯕ? ꯁꯤ ꯍꯥꯏꯌꯨ." "ꯏꯇꯩꯃ, ꯑꯕꯨꯡꯉꯣꯗꯣ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤꯗ ꯇꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯦꯡꯊꯈꯤꯕꯅ ꯀꯟꯕ ꯉꯝꯍꯧꯗ꯭ꯔꯦ꯫ ꯑꯕꯨꯡꯉꯣꯗꯣ ꯁꯣꯔ ꯍꯣꯜꯍꯧꯗ꯭ꯔꯤ ꯇꯦꯃꯥ." ꯇꯃꯨꯕꯤ ꯀꯣꯔꯧꯅ ꯇꯝꯂꯛꯂꯤꯕ ꯄꯥꯎꯗꯨ ꯇꯥꯕꯗ ꯋꯥꯈꯜ ꯃꯥꯡꯈ꯭ꯔꯦ꯫ ꯀꯩꯊꯦꯜ ꯑꯗꯨꯗ ꯐꯝꯂꯝꯕ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯏꯁꯤꯡ ꯊꯥꯗꯨꯅ ꯂꯥꯛꯅꯔꯕ ꯃꯇꯨꯡ ꯇꯃꯨꯕꯤ ꯇꯞꯅ ꯋꯥꯈꯜ ꯇꯥꯔꯛꯂꯦ꯫ ꯇꯃꯨꯕꯤ ꯀꯩꯊꯦꯜ ꯐꯝꯕꯤ ꯃꯆꯦ ꯑꯃꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯆꯦ, ꯑꯩꯈꯣꯏ ꯑꯕꯨꯡꯉꯣꯗꯣ, ꯑꯩꯒꯤ ꯏꯆꯥ ꯑꯕꯨꯡꯉꯣꯗꯣ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ꯫ ꯃꯈꯣꯏ ꯑꯃꯠꯇꯅ ꯑꯩꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕ ꯃꯥꯅ ꯃꯣꯏ ꯂꯣꯏꯅ ꯑꯩꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯍꯥꯏꯌꯦ ꯏꯆꯦ꯫ ꯑꯩ ꯍꯧꯖꯤꯛ ꯀꯅꯥ ꯌꯦꯡꯂꯒ ꯂꯩꯌꯣ ꯍꯥꯏꯕꯅꯣ? ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯦ꯫ ꯑꯩꯒꯤ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ ꯏꯆꯦ." ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯦꯛ ꯍꯦꯛ ꯂꯥꯎꯅ ꯀꯞꯂꯤ꯫ ꯃꯐꯝ ꯑꯗꯨ ꯇꯤꯜꯂꯝꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡ ꯇꯃꯨꯕꯤꯗꯨ ꯑꯣꯟꯁꯤꯟꯗꯨꯅ ꯅꯨꯡꯉꯥꯏꯇꯅ ꯌꯦꯡꯂꯤ꯫ ꯀꯣꯔꯧꯅ "ꯏꯇꯩꯃ, ꯆꯠꯅꯕ ꯇꯧꯔꯨꯁꯤ." "ꯀꯣꯔꯧ, ꯏꯇꯩꯃꯁꯦ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯌꯦꯡꯕ ꯉꯝꯒꯗꯕ ꯃꯥꯟꯗꯤꯌꯦ꯫ ꯀꯣꯔꯧ, ꯏꯇꯩꯃ ꯏꯆꯥꯗꯣ ꯌꯦꯡꯅꯤꯡꯗꯤꯌꯦ꯫ ꯏꯆꯥꯒꯤ ꯃꯁꯛꯇꯣ ꯎꯗ꯭ꯔꯤꯉꯩ ꯃꯇꯤꯛ ꯆꯥꯗꯕꯤ ꯃꯃꯥ ꯑꯩꯁꯦ ꯏꯇꯣꯝꯇ ꯊꯋꯥꯏ ꯊꯥꯖꯈ꯭ꯔꯒꯦ꯫ ꯏꯆꯦ, ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯆꯦ꯫ ꯑꯩꯕꯨ ꯑꯃꯨꯛꯇ ꯍꯥꯠꯇꯣꯛꯄꯤꯔꯣ ꯏꯆꯦ꯫ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩ ꯍꯤꯡꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ." ꯕꯤꯅꯥꯅ "ꯇꯃꯨꯕꯤ, ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ, ꯐꯠꯇꯤꯌꯦ꯫ ꯃꯈꯣꯏ ꯄꯨꯝꯅꯃꯛ ꯃꯄꯨꯒꯤ ꯀꯨꯝꯍꯩ ꯂꯣꯏꯔꯗꯨꯅ ꯆꯠꯈ꯭ꯔꯕꯅꯤ꯫ ꯅꯪꯗꯤ ꯀꯨꯝꯍꯩꯁꯤ ꯂꯣꯏꯗꯅ ꯀꯔꯝꯅ ꯅꯁꯥꯁꯦ ꯃꯥꯡꯍꯟꯖꯒꯅꯤ? ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯨ ꯅꯣꯡꯃꯗꯤ ꯇꯥꯏꯕꯪꯄꯥꯜꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯀꯗꯕ ꯉꯥꯛꯇꯅꯤ꯫ ꯑꯍꯥꯟ ꯑꯀꯣꯟꯒꯤ ꯋꯥꯅꯤ꯫ ꯁꯤ ꯇꯣꯛꯑꯣ꯫ ꯏꯆꯦꯍꯣꯏꯁꯨ ꯅꯪꯒꯤ ꯅꯇꯧꯁꯦ ꯌꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯃꯄꯨ ꯃꯥꯒꯤ ꯆꯥꯡꯌꯦꯡꯅꯤ, ꯈꯥꯡꯕ ꯇꯥꯕꯅꯤ꯫ ꯁꯤ ꯀꯞꯂꯅꯨ꯫ ꯀꯔꯤꯒꯤ ꯅꯤꯡꯍꯟꯅꯒꯗꯧꯔꯤꯕꯅꯣ? ꯅꯪꯒꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯔꯤꯕꯁꯤꯗꯤ ꯂꯥꯛꯑꯣ, ꯑꯉꯥꯡꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯆꯠꯇꯨꯅ ꯃꯊꯧ ꯄꯥꯡꯊꯣꯛꯂꯨꯁꯤ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯛꯀꯦ꯫ ꯁꯤ
ꯂꯥꯛꯑꯣ ꯂꯣꯏꯁꯤꯜꯂꯁꯤꯁꯦ ꯏꯆꯦ ꯈꯣꯏ ꯑꯩꯈꯣꯏꯁꯨ ꯄꯨꯟꯅ ꯆꯠꯁꯦ ꯂꯣꯏꯁꯤꯟꯕꯤꯔꯣ ꯑꯁꯨꯝꯅ ꯀꯩꯊꯦꯜ ꯐꯝꯕꯤꯁꯤꯡꯁꯨ ꯄꯣꯠꯐꯝ ꯑꯗꯨ ꯂꯣꯏꯁꯤꯜꯂꯗꯨꯅ ꯇꯃꯨꯕꯤꯒꯤ ꯈꯨꯜꯇꯝꯅ ꯁꯔꯨꯛ ꯌꯥꯕ ꯂꯥꯛꯂꯤ ꯄꯨꯝꯅꯃꯛ ꯃꯌꯥꯝꯅ ꯍꯧꯍꯧ ꯍꯣꯠꯅꯕꯤꯗꯨꯅ ꯊꯧꯔꯝ ꯄꯨꯝꯕ ꯂꯣꯏꯈ꯭ꯔꯦ ꯇꯃꯨꯕꯤ ꯆꯥꯒꯅꯤ ꯊꯛꯀꯅꯤ ꯀꯔꯤꯁꯨ ꯈꯪꯈꯤꯗ꯭ꯔꯤ ꯃꯇꯝ ꯄꯨꯝꯕꯗ ꯎꯪꯗꯨꯅꯇ ꯂꯩꯈ꯭ꯔꯦ ꯇꯃꯨꯕꯤ ꯄꯨꯝꯅꯃꯛ ꯃꯥꯡꯇꯥꯛꯂ ꯃꯇꯨꯡ ꯋꯥꯈꯜ ꯇꯥꯔꯛꯂꯕꯅꯤꯅ ꯀꯔꯤꯁꯨ ꯀꯥꯟꯅꯗ꯭ꯔꯦ ꯑꯗꯨꯕꯨ ꯌꯨꯝꯊꯪꯅꯔꯤꯕ ꯁꯥꯎꯇꯣꯏꯍꯣꯏꯒꯤ ꯏꯃꯨꯡꯅ ꯃꯥꯕꯨ ꯄꯨꯟꯅ ꯂꯩꯔꯁꯤ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯇꯃꯨꯕꯤꯅ ꯌꯥꯗ꯭ꯔꯦ ꯃꯄꯨꯔꯣꯏꯕ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯒꯤ ꯈꯣꯏꯔꯤ ꯅꯥꯎꯐꯝ ꯇꯥꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯃꯄꯨꯟꯁꯤꯗꯨ ꯑꯗꯨꯃꯛ ꯂꯦꯟꯗꯨꯅ ꯉꯝꯅꯕ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯌꯥꯈꯤꯗ꯭ꯔꯦ ꯇꯃꯨꯕꯤ ꯄꯨꯝꯅꯃꯛ ꯃꯥꯡꯂ ꯃꯇꯨꯡꯁꯤꯗ ꯍꯧꯖꯤꯛꯇꯤ ꯋꯥꯈꯜ ꯇꯥꯔꯛꯂꯗꯨꯅ ꯁꯨꯕ ꯅꯣꯝꯕ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯑꯉꯝꯕ ꯍꯣꯠꯅꯔꯒ ꯃꯄꯨꯔꯣꯏꯕꯅ ꯊꯝꯕꯤꯔꯝꯂꯤꯕ ꯌꯨꯝ ꯑꯗꯨ ꯉꯥꯛꯁꯦꯜꯂꯒꯦ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯧꯖꯤꯛꯇꯤ ꯇꯃꯨꯕꯤ ꯑꯌꯨꯛ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡ ꯃꯪꯒꯣꯜ ꯁꯤꯠ ꯁꯦꯡꯗꯨꯅ ꯃꯄꯨ ꯃꯥꯕꯨ ꯈꯨꯔꯨꯝꯖꯕ ꯑꯇꯩ ꯌꯨꯝ ꯑꯃꯒꯤ ꯌꯨꯝꯕꯨꯔꯦꯝꯕꯤ ꯑꯃꯒꯤ ꯃꯒꯨꯜ ꯆꯞ ꯆꯥꯅ ꯉꯥꯛꯇꯨꯅ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡ ꯈꯨꯜ ꯊꯪꯅꯕꯗ ꯂꯩꯕ ꯌꯥꯏꯃꯁꯨ ꯃꯥꯒꯤ ꯅꯨꯄꯤ ꯀꯥꯏꯅꯈꯤꯗꯨꯅ ꯋꯥꯅ ꯂꯦꯟꯕꯅꯤ ꯃꯆꯤꯜ ꯃꯅꯥꯎ ꯌꯥꯝꯕꯅ ꯃꯅꯥꯎꯅꯨꯄꯥ ꯃꯅꯥꯎꯅꯨꯄꯤꯁꯤꯡꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯑꯣꯠꯄ ꯅꯩꯕ ꯄꯤꯖ ꯄꯤꯊꯛꯇꯕ ꯃꯥꯅ ꯋꯥꯅ ꯁꯨꯔꯒ ꯐꯪꯂꯛꯄ ꯁꯦꯜ ꯄꯨꯝꯅꯃꯛꯁꯨ ꯃꯅꯥꯎꯅꯨꯄꯥꯁꯤꯡꯅ ꯂꯧꯁꯤꯟꯕ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯕꯨ ꯈꯨꯜꯒꯤ ꯅꯨꯄꯤ ꯈꯔꯅ ꯇꯃꯨꯕꯤꯒꯤ ꯁꯦꯝꯕꯤꯗꯨꯅ ꯇꯣꯝꯕꯅ ꯊꯝꯕꯤꯔꯝꯕ ꯌꯨꯝ ꯑꯗꯨꯗ ꯌꯥꯏꯃ ꯑꯃꯗꯤ ꯇꯃꯨꯕꯤ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ